ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯉꯁꯤꯁꯨ ꯆꯥꯎꯊꯣꯏ ꯃꯆꯥꯅꯨꯄꯥ ꯀꯧꯊꯣꯛꯇꯨꯅ ꯋꯥ ꯀꯌꯥ ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯑꯇꯩ ꯅꯠꯇꯦ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯤ ꯑꯃ ꯊꯤꯅꯕꯒꯤ ꯋꯥꯐꯝꯅꯤ ꯃꯅꯤꯒꯤ ꯅꯨꯄꯤ ꯑꯌꯦꯡꯕꯤ ꯂꯨꯍꯣꯡꯕ ꯆꯍꯤ 6 ꯍꯦꯜꯂꯕꯁꯤ ꯐꯥꯎ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯉꯝꯗꯦ ꯃꯁꯤꯒꯤꯗꯃꯛꯅꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯃꯆꯥꯅꯤ ꯑꯗꯨꯅ ꯁꯥꯒꯩꯒꯤ ꯙꯥꯔ ꯃꯨꯠꯇꯅꯕ ꯆꯥꯎꯊꯣꯏ ꯃꯥꯅ ꯅꯨꯄꯤ ꯑꯃ ꯅꯧꯅ ꯊꯤꯅꯕ ꯋꯥ ꯍꯥꯏꯕꯅꯤ ꯏꯄꯥꯒꯤ ꯃꯅꯤ ꯅꯪ ꯏꯄꯥꯅ ꯍꯥꯏꯕꯁꯤ ꯌꯥꯎꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯁꯥꯒꯩꯁꯤꯒꯤ ꯇꯨꯡꯒꯤꯗꯃꯛ ꯈꯜꯂꯒ ꯍꯥꯏꯔꯤꯕꯅꯤ ꯏꯃꯧ ꯅꯨꯄꯤ ꯑꯌꯦꯡꯕꯤꯁꯨ ꯑꯗꯨꯝ ꯌꯨꯝ ꯑꯁꯤꯗ ꯂꯩꯖꯁꯅꯨ ꯑꯗꯨꯒ ꯁꯥꯒꯩꯁꯤꯒꯤ ꯏ ꯄꯤꯕ ꯉꯝꯕ ꯅꯨꯄꯤ ꯑꯃꯗꯤ ꯇꯉꯥꯏ ꯐꯗꯅ ꯊꯤꯗꯕ ꯌꯥꯗꯕꯅꯤꯅꯦ ꯃꯅꯤ ꯌꯥꯅꯤꯡꯗꯅ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯈꯨꯝꯃꯤ ꯍꯦꯔ ꯄꯥꯞ ꯑꯉꯥꯡꯒꯤ ꯋꯥꯕꯨ ꯄꯣꯛꯇꯕꯅ ꯐꯩ ꯄꯣꯛ ꯀꯩꯗꯧꯗꯣꯏꯅꯣ ꯆꯥꯕ ꯊꯛꯄ ꯋꯥꯅꯕ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯩ ꯍꯥꯟꯅꯒꯤ ꯑꯃꯈꯛ ꯂꯩꯔꯤꯕꯁꯤꯒꯤ ꯁꯔꯤꯗ ꯏꯀꯣꯛ ꯏꯃꯩꯐꯥꯎ ꯈꯪꯗ꯭ꯔꯀꯥꯟꯁꯤꯗ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕꯒꯤ ꯊꯕꯛꯀꯕ ꯑꯩ ꯉꯝꯂꯔꯣꯏ ꯃꯨꯠꯀꯤ ꯃꯨꯠꯂꯁꯠ ꯁꯥꯒꯩꯒꯤ ꯋꯥꯕꯨ ꯊꯣꯔꯥꯕꯤ ꯃꯆꯥ ꯅꯆꯤꯟ ꯅꯔꯩ ꯀꯦꯟꯒꯗꯕ ꯋꯥꯗꯨ ꯉꯥꯡꯒꯅꯨꯅꯤ ꯅꯪ ꯅꯍꯥꯛ ꯊꯧꯅꯥꯎꯖꯝ ꯁꯥꯒꯩ ꯑꯁꯤ ꯃꯨꯠꯍꯜꯂꯁꯤ ꯍꯥꯏꯔꯤꯕ꯭ꯔꯅꯦ ꯍꯦ ꯅꯍꯥꯛ ꯊꯛꯇ ꯍꯩ ꯁꯤꯒꯩꯇ ꯅꯪꯕꯣ ꯀꯩꯒꯤ ꯊꯧꯅꯥꯎꯖꯝ ꯁꯥꯒꯩꯁꯤ ꯃꯨꯠꯇꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯅꯠꯇ꯭ꯔꯁꯨ ꯑꯇꯣꯞꯄ ꯊꯧꯅꯥꯎꯖꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ ꯀꯩꯁꯨ ꯃꯨꯠꯂꯣꯏ ꯃꯣꯏꯅ ꯃꯔꯥꯏ ꯃꯊꯪ ꯗꯥꯔ ꯁꯟꯗꯣꯛꯄꯗ ꯊꯧꯅꯥꯎꯖꯝꯒꯤ ꯊꯧꯅꯥꯎꯖꯝ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯗꯧꯅꯤ ꯑꯗꯨꯒꯤ ꯄꯥꯕꯅ ꯀꯩꯁꯨ ꯋꯥꯔꯨꯅꯨ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯆꯥꯎꯊꯣꯏ ꯃꯥꯗꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯂꯤ ꯂꯣꯏꯔꯦꯗꯅ ꯆꯥꯎꯊꯣꯏ ꯑꯩꯗꯤ ꯃꯍꯥꯛꯀꯤ ꯀꯣꯛ ꯌꯥꯎꯗꯕ ꯒꯙꯥ ꯑꯃ ꯏꯆꯥ ꯑꯣꯏꯅ ꯄꯣꯛꯂꯨꯗꯅ ꯁꯥꯒꯩꯒ ꯄꯨꯡꯇꯨꯝ ꯇꯨꯝꯗꯅ ꯃꯨꯠꯄ ꯇꯥꯛꯄ ꯇꯥꯔꯤꯕ ꯅꯠꯇꯦ ꯑꯩꯕꯨ ꯏꯁꯨ ꯀꯥꯏꯗꯣ ꯎꯕ ꯐꯪꯗꯅ ꯁꯤꯕ ꯇꯥꯔꯤꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ ꯃꯅꯤ ꯃꯣꯡ ꯍꯥꯗꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯄꯥꯕ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯈꯟꯗꯣꯛꯂꯁꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯍꯦꯛ ꯊꯤꯕꯗ ꯅꯃꯧ ꯅꯨꯄꯤ ꯑꯌꯦꯡꯕꯤꯅ ꯁꯦ ꯉꯛꯁꯦ ꯊꯥꯡꯖꯧꯅ ꯇꯨꯃꯠ ꯑꯗꯨꯝ ꯀꯛꯈꯤꯗꯣꯏ ꯁꯤꯔꯤ ꯁꯔꯨꯛ ꯏꯆꯥ ꯄꯣꯛꯇꯕꯅ ꯐꯩ ꯑꯩ ꯁꯤꯕꯒ ꯉꯝꯈꯤꯔꯣꯏꯕ ꯍꯩ ꯅꯨꯄꯤꯅ ꯉꯝꯕ ꯑꯙꯥ ꯃꯣꯔꯥ ꯆꯠꯂꯣ ꯅꯪꯗꯤ ꯅꯇꯨꯒꯤ ꯐꯅꯦꯛꯇꯣ ꯑꯗꯨ ꯑꯣꯏꯅ ꯁꯨꯔꯨꯆꯣ ꯆꯠꯂꯣ ꯑꯗꯨꯅ ꯄꯛꯆꯩ ꯅꯪꯗꯤ ꯅꯇꯨꯅꯤꯅ ꯈꯔ ꯐꯖꯔꯕꯗꯤ ꯐꯩ ꯑꯗꯨꯁꯨ ꯅꯠꯇꯦ ꯁꯛꯇꯥ ꯑꯃꯨꯛꯅ ꯂꯧꯕꯨꯛ ꯊꯔꯣꯏ ꯍꯦꯛ ꯃꯥꯜꯂꯗꯅ ꯑꯁꯤꯒꯤ ꯁꯛꯇꯥ ꯑꯁꯤꯗ ꯅꯪꯅ ꯉꯥꯎꯗꯅ ꯈꯨꯗꯣꯝꯕꯤ ꯃꯇꯣꯟꯁꯤꯗ ꯍꯨꯔꯨꯔꯨ ꯎꯪꯗꯅ ꯇꯣꯡꯂꯤꯕꯅꯤꯅꯦ ꯍꯥ ꯉꯁꯥꯏ ꯃꯈꯩ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯋꯥꯔꯤ ꯇꯥꯔꯝꯕ ꯑꯌꯦꯡꯕꯤ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯈꯣꯜ ꯋꯥꯎꯔꯞ ꯍꯥꯏꯔꯛꯏ ꯑꯇꯩ ꯍꯥꯏꯕꯅꯤ ꯂꯧꯕꯨꯛ ꯊꯔꯣꯏ ꯃꯥꯟꯕ ꯀꯥꯏꯗꯨꯗꯤ ꯈꯔ ꯍꯦꯟꯃꯜꯂꯤ ꯄꯥꯕꯅ ꯀꯌꯥꯝ ꯐꯖꯔꯗꯅ ꯑꯩꯕꯨ ꯂꯧꯕꯨꯛ ꯊꯔꯣꯏ ꯃꯥꯜꯂꯤ ꯍꯥꯏꯔꯤꯕꯅꯣ ꯆꯥꯎꯊꯣꯏ ꯁꯨꯛꯇꯣꯛꯂꯒ ꯑꯃꯨꯛ ꯇꯥꯗ꯭ꯔ ꯂꯩꯔꯝꯃꯦꯅꯦ ꯃꯅꯤ ꯍꯥꯏꯕ ꯅꯨꯄꯥꯁꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯈꯔ ꯀꯤꯅ ꯆꯠꯆꯕ ꯅꯨꯄꯥꯅꯤ ꯑꯗꯨꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯁꯥꯎꯗꯅꯕ ꯊꯦꯝꯂꯛꯏ ꯅꯨꯄꯤ ꯄꯥꯕꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯗꯅ ꯉꯥꯡꯖꯔꯤꯅꯤ ꯅꯪ ꯀꯩꯁꯨ ꯂꯧꯕꯨꯛ ꯊꯔꯣꯏ ꯃꯥꯟꯗꯦꯕ ꯀꯩꯁꯨ ꯆꯥꯎꯊꯣꯏ ꯃꯃꯤꯠꯇꯨ ꯄꯩꯅ ꯃꯆꯥꯗ ꯌꯦꯡꯂꯒ ꯁꯛꯃꯛꯅ ꯎꯌꯥꯟ ꯑꯃꯨꯕ ꯍꯦꯛ ꯃꯥꯟꯈꯩ ꯂꯥꯏꯃꯛ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦ ꯅꯨꯄꯤꯅ ꯉꯝꯕ ꯑꯙꯥ ꯃꯣꯔꯥꯁꯤꯗꯤ ꯑꯌꯦꯡꯕꯤ ꯁꯥꯎꯔꯞꯅ ꯑꯗꯨꯒꯤ ꯋꯥꯗꯨꯕꯨ ꯄꯥꯕꯅ ꯅꯆꯥꯅꯨꯄꯥꯁꯤꯗ ꯍꯥꯏꯗꯨꯕꯨ ꯅꯠꯇꯦ ꯃꯤꯅꯒ ꯇꯥꯈ꯭ꯔꯒ ꯅꯆꯥꯅꯨꯄꯥꯁꯦ ꯎꯁꯤꯠꯄꯤꯈꯤꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯗꯨꯅꯤ ꯅꯨꯄꯤ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯃꯁꯨꯁꯨ ꯃꯨꯔꯛꯇꯕꯁꯤꯗ ꯉꯥꯎꯔꯕ ꯀꯩꯅꯣ ꯈꯪꯗꯦ ꯃꯤꯔꯣꯟ ꯃꯤꯔꯤ ꯊꯨꯡꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯃꯤꯔꯣꯟ ꯃꯤꯔꯤ ꯊꯨꯡꯗꯕ ꯅꯠꯇꯦ ꯍꯅꯨꯔꯛꯄꯒꯤ ꯉꯥꯎꯔꯤꯕꯅꯤ ꯄꯦꯡ ꯁꯣꯏꯕ ꯍꯥꯏꯗꯣ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯆꯥꯎꯊꯣꯏ ꯃꯈ꯭ꯌꯥꯠꯀ ꯆꯤꯛꯂꯒ ꯀꯔꯤ ꯃꯍꯥꯆꯟꯗꯥ ꯅꯣꯏꯅ ꯑꯩꯕꯨ ꯄꯦꯡ ꯁꯣꯏꯕ ꯃꯤꯔꯣꯟ ꯃꯤꯔꯤ ꯊꯨꯡꯗꯕ ꯀꯩꯁꯨ ꯍꯥꯏꯕ ꯁꯥꯏ ꯃꯆꯣꯡꯄꯥꯛ ꯅꯥꯏꯗꯕ ꯅꯀꯣꯛ ꯂꯋꯥꯏꯗꯨꯗ ꯆꯩꯁꯨꯁꯤꯅ ꯊꯣꯝꯃꯛꯂꯕꯗꯤ ꯅꯣꯏ ꯑꯣꯏꯅ ꯄꯦꯡ ꯁꯣꯏꯅꯤꯁꯦ ꯌꯥꯔꯦ ꯄꯥꯕ ꯋꯥꯗꯣ ꯑꯗꯨꯋꯥꯏꯗ ꯂꯦꯞꯄꯤꯔꯣ ꯃꯈꯥ ꯇꯥꯕꯤꯔꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯥꯛꯇꯨꯝ ꯆꯥꯔꯨ ꯂꯥꯛꯑꯣ ꯑꯩ ꯄꯥꯝ ꯆꯠꯇꯣꯏꯅꯤ ꯊꯦꯡꯈ꯭ꯔꯦ ꯀꯣꯟꯅ ꯆꯥꯍꯧꯒꯦ ꯍꯥꯏꯔꯒꯅ ꯀꯣꯜꯂꯤꯛꯇꯣ ꯄꯥꯕꯅ ꯑꯗꯨꯝ ꯐꯦꯡꯖꯍꯧꯕ ꯇꯥꯕ ꯅꯝꯁꯤꯜꯂꯒ ꯊꯅꯝꯕꯒꯗꯤ ꯌꯥꯔꯣꯏ ꯆꯠꯊꯣꯛꯎꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯊꯕꯛ ꯇꯧꯕꯗꯣ ꯑꯩ ꯀꯌꯥ ꯀꯩꯗꯧꯗꯦ ꯅꯣꯡꯈꯣꯡ ꯈꯨꯗꯤꯡꯒꯤ ꯅꯄꯥꯝ ꯆꯠꯄꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥ ꯅꯨꯄꯤꯅ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡ ꯃꯄꯥꯝꯗ ꯇꯣꯏꯅ ꯆꯠꯄꯁꯤ ꯐꯠꯇꯦ ꯏꯃꯨꯡ ꯀꯥꯏ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯆꯠꯄ ꯌꯥꯏ ꯍꯦꯔꯥ ꯄꯥꯕ ꯑꯗꯨ ꯌꯧꯅꯗꯤ ꯌꯦꯡꯁꯤꯟꯅꯒꯨꯝꯁꯤ ꯑꯩꯅ ꯏꯄꯥꯝꯗ ꯆꯠꯂꯒ ꯌꯨꯝꯁꯤ ꯍꯦꯛꯇ ꯀꯥꯏꯔꯣꯏꯗ꯭ꯔꯣ ꯅꯕꯨꯛꯇꯣ ꯑꯐꯕ ꯈꯔꯁꯨ ꯈꯟꯕ ꯇꯝꯃꯣ ꯍꯅꯨꯊꯪꯗ ꯅꯕꯨꯛꯇꯣ ꯐꯠꯇꯕ ꯌꯥꯝ ꯈꯟꯕ꯭ꯔꯥ ꯍꯥꯏꯕꯨ ꯇꯤꯟ ꯆꯪꯂꯒ ꯁꯤꯕ ꯁꯣꯏꯔꯣꯏ ꯀꯩ ꯑꯍꯜꯅꯣ ꯈꯪꯗꯦ ꯃꯤ ꯈ꯭ꯋꯥꯏꯒꯤ ꯑꯍꯜꯒ ꯃꯥꯟꯅꯗꯕꯁꯤꯕꯨ ꯀꯩ ꯁꯤ ꯍꯥꯏꯔꯝ ꯑꯌꯦꯡꯕꯤ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈꯤ ꯆꯥꯎꯊꯣꯏ ꯁꯥꯎꯔꯞꯅ ꯃꯆꯣꯡꯄꯥꯛ ꯅꯥꯏꯗꯕ ꯃꯀꯨ ꯑꯩꯉꯣꯟꯗꯕꯨ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏ ꯍꯩ ꯃꯅꯤ ꯏꯄꯥꯒꯤ ꯑꯙꯥ ꯃꯣꯔꯥ
Natu sina sumna napa aingon ngang sak tawraga nangna tuminna kari suaida laithoklibaneb natro khangdreda si yoksiladi pabasu hanu thangna isau irang yam langi adadi namong nupisu adum sarokpa tab masu mine aduna baba namong nupi saudanaba pabagi isau langdo tokpiro hanu thangna isau langbasi punsi teli haibane chawthoi makhongda tongliba phenna tu satoklaga uttuna maha papi nangda hatlagi nupi na ngamba nangda hatlaga aigi thamoise pela tongdi ai kaina baba tori duba ngori phairi he tawrod phenna na kange tawrakpaduda mani tahani imunglumda prabhjan sinkri kari gi sangli thola kholaungne thola wai wane ai nupi na ngamba isa makha gyawbasi nupi ne ngamdana pungchoi hek soidago sumaina thaina matugi khudu mi matu na tongkini khanglamnabadi ngallingai aigi nupi sigan biduna mathak laikai satkibaga nupi mamuk thiram gadawbani aine ai chakhreda ko ai punsisi tangkhai siba isa nupa sike khallingai ya isei manglabani mangba magena khanbada mangba masidi kanadi chaka zar kadaidana chatlaga santi da leibana pai sakta nushida matai manau ani sei ugadabagi saruk ai nungsa marakta turel mapalda phamlubune na pai asumna matam khara so hauki ayingbi madi mama haibado adumak oiba ngamji haujiksu sauthoi masu mamita masu uraktabana maram oi mamong nupi asibu nungsiba ngamlaktaba haibado oirami isausu ayama matamda mathanta panglangda langi masanupagasu toina nupi atombi thibagi matangda marai tongnaduna khanai imungdu santi leitaba imung haibado oirabani maraksida ayingbi haiba nupi sisu masagi oina ingba tappa hitaba nupi amakhakni mingtani ingliba haibabu ataidi pura pungsani sariba nongmagi namitni chawthoi mathwai nungaitana thawai wana magaluna tinaba mataw khomaigi manakta laktuna wari saram idaw ai kari tawgadabano khangtre isa nupa na marolama gyan tadaba aigi sagaisi adumak mutladra ai yam pakhat mani dubu awai tana nupi ma thiraroi hairibri daw hanjin aina nupi ma thinabu wa hudokpa adubu yaba kawba leitre magi nupi awa thabi labado aduda dum luptana laikre adudi wasi luri nupa boirasu nupi boirasu aigi sagaisi thangmai oigadauba isumadi ai pami daw adubu aigi isa nupa nadi nupi ma thiba ngamloi haidana sikhang khangduna laikre sidani aina thawai se chaklibase adu oiragana itaw tangai phadana itaw oina ma ko yenglasidana chawthoi ingak ngakna hai sibu itaw aibu gyan taba ngamche ira gyan taman gir aina haibadi itaw oina nupi ma thina ba tawrasi haibani adubu yagadra ni taw kari yadadege laibak sang yengdoni kai itaw nangi wado ai kaya oinamde hauzik poina nupi ma muk thibaido laikai na kaisu phasana ngangnaroi yera taningde de taw laikai na saba thakmi banate laikai ni tawgi awabada nongmata mateng panglaki migi pam laikai gi thoina khanjilu kanat nupi ma dina ba tawsi laikai de araiba isagi mogana mu moisu moi thop itawsu yam kanna nu banatri tungi kari no khanba yai kanades nupi ma aina khangna ba lai aina khang halaklaga laiba khara angang adu oina laibak sangi thangnaba khul sidagi ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯃꯄꯥꯝꯒ ꯍꯦꯛ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯅ ꯋꯥꯔꯤ ꯂꯤꯕꯗ ꯅꯨꯄꯤꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯄꯗꯒꯤ ꯈꯥꯏꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯆꯥꯅꯨꯄꯥ ꯑꯃꯗ ꯌꯥꯎ ꯅꯨꯄꯤꯗꯨꯅ ꯄꯨꯔꯛ ꯃꯥꯜꯂꯦ ꯏꯇꯥꯎꯅ ꯅꯨꯄꯤꯗꯨꯕꯨ ꯂꯧꯔꯕꯗꯤ ꯑꯉꯥꯡꯗꯣ ꯄꯤꯛꯁꯨ ꯄꯤꯛ ꯑꯗꯨꯅ ꯏꯇꯥꯎꯒꯤ ꯏꯆꯥ ꯁꯛꯅ ꯑꯗꯨꯃꯛ ꯌꯣꯛꯄ ꯌꯥꯏ ꯀꯩ ꯑꯗꯨꯒꯤꯗꯤ ꯏꯇꯥꯎꯒꯤ ꯁꯥꯒꯩꯗꯨꯁꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯙꯥꯔ ꯃꯨꯠꯂꯔꯣꯏ ꯍꯥ ꯏꯇꯤ ꯅꯠꯇ꯭ꯔꯕꯁꯨ ꯅꯨꯄꯤꯗꯨꯕꯨ ꯂꯧꯔꯕꯗꯤ ꯑꯉꯥꯡꯗꯣ ꯏꯇꯥꯎꯒꯤ ꯏ ꯑꯗꯨꯝ ꯑꯣꯏꯔꯗꯧꯅꯤ ꯆꯥꯎꯊꯣꯏ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡ ꯈꯣꯃꯩꯒꯤ ꯋꯥꯗꯨ ꯌꯥꯅꯤꯡꯂꯗꯨꯅ ꯈꯨꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅ ꯐꯗꯧ ꯃꯥꯜꯂꯤꯗꯣ ꯏꯇꯥꯎꯅꯕꯨ ꯄꯥꯝꯃꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯍꯌꯦꯡ ꯍꯦꯛꯇꯃꯛ ꯅꯆꯟꯅꯨꯄꯤ ꯊꯥꯗꯨꯅ ꯋꯥ ꯍꯧꯗꯣꯛꯍꯜꯂꯨꯒꯦ ꯅꯨꯄꯤꯗꯨꯅ ꯌꯥꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ ꯍꯥꯏꯗꯥꯏꯅꯦ ꯌꯥꯔꯛꯀꯅꯤ ꯁꯦꯜꯗ ꯈꯔ ꯉꯥꯎꯕꯅꯤ ꯁꯅꯥ ꯈꯨꯗꯣꯞ 2-3 ꯁꯥꯔꯒ ꯄꯤꯁꯤꯟꯈꯤꯕꯗ ꯑꯗꯨꯝ ꯉꯥꯎꯗꯅ ꯏꯇꯥꯎꯒꯤ ꯅꯃꯩ ꯄꯥꯏꯗꯨꯅ ꯌꯥꯜꯂꯗꯧꯅꯤ ꯑꯗꯨꯒꯤ ꯏꯇꯥꯎꯅ ꯋꯥꯔꯨ ꯈꯣꯃꯩꯅ ꯁꯤꯟꯕꯗꯒꯤ ꯆꯥꯎꯊꯣꯏ ꯃꯍꯥꯛ ꯀꯦꯊꯕꯤꯒ ꯈꯪꯅꯔꯝꯃꯤ ꯈꯣꯃꯩꯅ ꯍꯥꯏꯕꯗꯨꯃꯛꯅꯤ ꯀꯦꯊꯕꯤ ꯑꯁꯤ ꯁꯦꯜꯗ ꯈꯔ ꯉꯥꯎꯕ ꯅꯨꯄꯤꯅꯤ ꯁꯦꯜꯒꯤꯗꯃꯛꯅꯤ ꯁꯦꯜ ꯄꯥꯏ ꯈꯪꯕꯒꯤꯅꯤ ꯑꯍꯜ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯅ ꯆꯥꯎꯊꯣꯏꯒ ꯈꯪꯅꯔꯤꯕꯁꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ
ꯑꯌꯤꯡꯕꯤꯒꯤ ꯃꯃꯥ ꯂꯩꯃꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯦ ꯅꯠꯇꯦ ꯏꯃꯥ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯀꯨꯕꯣꯛ ꯁꯨꯝꯖꯤꯠ ꯈꯣꯛ ꯃꯥꯟꯕꯗꯨꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯠꯇꯦ ꯃꯥꯕꯨ ꯃꯃꯥꯏꯒꯗꯨ ꯀꯔꯤꯃꯇ ꯄꯥꯟꯗ꯭ꯔꯕ ꯖꯥꯠ ꯂꯩꯕ ꯑꯌꯤꯡꯕꯤ ꯏꯪꯉꯛ ꯉꯛꯅ ꯀꯔꯤ ꯇꯧꯔꯕꯒꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯀꯨꯕꯣꯛꯅ ꯀꯩꯗꯧꯔꯝꯃꯒꯦꯕ ꯏꯃꯥꯅꯁꯨ ꯌꯥꯝ ꯁꯥꯎꯔꯤꯁꯦ ꯀꯔꯤ ꯇꯧꯕ ꯍꯥꯏꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯀꯩꯊꯦꯜ ꯑꯆꯧꯕ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯃꯆꯥ ꯒꯨꯝꯕꯤ ꯑꯃꯒ ꯅꯣꯛ ꯅꯣꯛꯇꯅ ꯑꯗꯨꯝ ꯍꯦꯛꯇ ꯆꯠꯃꯤꯟꯅꯕ ꯊꯦꯡꯅꯔꯤꯕꯁꯦ ꯑꯅꯤꯔꯛ ꯁꯨꯔꯕꯅꯤ ꯍꯥꯟꯅꯗꯤ ꯀꯔꯤꯁꯨ ꯈꯜꯂꯝꯗꯕꯅꯤ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯆꯠꯂꯤꯕꯣꯏ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯅ ꯅꯣꯏꯗ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯂꯝꯍꯥꯡ ꯑꯃꯗ ꯅꯣꯏꯒꯤ ꯅꯀꯨꯕꯣꯛ ꯄꯥꯟ ꯃꯥꯟꯕꯗꯨꯒ ꯃꯥꯒ ꯍꯦꯛ ꯍꯦꯛ ꯀꯩꯊꯦꯜꯗ ꯆꯠꯃꯤꯟꯅꯕ ꯅꯨꯄꯤ ꯃꯆꯥ ꯃꯧ ꯅꯍꯥꯗꯨꯒ ꯐꯝꯃꯤꯟꯅꯗꯅ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯕꯗꯣ ꯑꯩ ꯏꯃꯤꯠꯁꯤꯅ ꯎꯔꯛꯂꯕꯅꯤ ꯎꯔꯛꯂꯕ ꯑꯌꯤꯡꯕꯤ ꯇꯝꯂꯛꯂꯤꯕ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯃꯍꯥꯛ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯔꯤꯁꯤꯕꯨ ꯏꯃꯥ ꯑꯁꯦꯡꯕꯔꯅꯦ ꯆꯠꯊꯣꯛꯑꯗ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯅꯉꯣꯟꯗ ꯐꯥꯒꯤꯃꯨꯛ ꯇꯧꯈꯤꯗ꯭ꯔꯣ ꯍꯔꯦ ꯍꯔꯦ ꯀꯌꯥꯇ ꯉꯝꯂꯤꯕ ꯑꯍꯜ ꯃꯃꯪ ꯃꯈꯨꯠꯅ ꯂꯥꯡꯕ ꯐꯪꯗꯧꯔꯀꯥꯟꯁꯤꯗ ꯈꯠꯇꯅꯒ ꯇꯧꯋꯦꯃꯤ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯏꯕꯨꯡꯉꯣꯗ ꯍꯥꯏꯔꯒ ꯑꯃꯨꯛꯇ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯍꯜꯂꯨ ꯅꯠꯇ꯭ꯔꯕꯗꯤ ꯌꯨꯝ ꯀꯥꯏꯅꯤꯀꯣ ꯀꯩꯒꯨꯝꯕ ꯅꯨꯄꯤꯗꯣ ꯊꯣꯛ ꯄꯨꯁꯤꯜꯂꯦꯅ ꯈꯜꯂꯨ ꯀꯩꯅꯣꯕ ꯇꯧꯗꯣꯏꯁꯦ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯅꯣꯏ ꯏꯖꯠꯇꯣ ꯁꯂꯛ ꯁꯥꯔꯣꯏꯗ꯭ꯔꯣ ꯑꯁ ꯏꯃꯥ ꯀꯗꯥꯏꯒꯤ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯄꯅꯣ ꯑꯗꯨꯛ ꯑꯍꯜ ꯑꯣꯏꯔꯕ ꯃꯥꯅ ꯄꯨꯗ ꯄꯨꯁꯤꯜꯂꯛꯁꯅꯨ ꯑꯩ ꯇꯧꯒꯦ ꯅꯨꯄꯤꯗꯨ ꯄꯨꯔꯛꯄ ꯅꯨꯃꯤꯠꯇ ꯃꯁꯝꯗꯣ ꯈꯨꯗꯥꯡ ꯌꯦꯜꯂꯒ ꯐꯦ ꯐ꯭ꯔꯦ ꯍꯥꯏꯗꯠꯂꯒ ꯃꯌꯨꯝ ꯌꯧꯗ꯭ꯔꯤ ꯐꯥꯎꯅꯦ ꯀꯥꯎ ꯀꯥꯎꯅ ꯇꯥꯟꯈ꯭ꯔ ꯂꯣꯏꯔꯦ ꯋꯥꯐꯝꯁꯤ ꯂꯥꯏꯅ ꯂꯧꯕ ꯌꯥꯔꯣꯏꯅꯦ ꯀꯔꯤ ꯀꯔꯤꯅꯣ ꯅꯇꯩ ꯅꯅꯥꯎ ꯑꯃꯨꯛꯇ ꯃꯨꯟꯅ ꯇꯥꯟꯅꯔꯒ ꯅꯀꯨꯕꯣꯛꯇ ꯋꯥꯔꯤ ꯁꯥꯎ ꯑꯗꯨꯒ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ ꯍꯌꯦꯡꯁꯦ ꯅꯪꯒ ꯑꯩꯒꯅꯦ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯌꯥꯝ ꯍꯩꯈ꯭ꯔꯕ ꯑꯃꯥꯏꯕꯅꯤ ꯑꯅꯧꯕꯅꯤ ꯃꯆꯤꯟ ꯀꯟꯅ ꯇꯨꯝꯈꯠꯂꯛꯂꯤꯕ ꯆꯍꯤ 10 ꯍꯦꯟꯅ ꯃꯆꯥ ꯌꯥꯎꯔꯝꯗꯕ ꯃꯤ ꯐꯥꯎꯕ ꯃꯥꯅ ꯌꯦꯡꯕꯗꯒꯤ ꯃꯆꯥ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯅꯦ ꯅꯪꯒꯤꯁꯨ ꯑꯗꯨꯒꯤ ꯑꯃꯥꯏꯕꯗꯣ ꯑꯗꯨꯗ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯁꯤ ꯑꯁ ꯇꯟꯕꯨ ꯇꯜꯂꯦꯗ ꯏꯃꯥ ꯑꯃꯥꯏꯕ ꯀꯌꯥ ꯁꯨꯔꯦ ꯌꯦꯡꯂꯤꯕꯁꯦ ꯑꯗꯨꯕꯨ ꯑꯃꯠꯇ ꯑꯣꯏꯗꯦ ꯁꯦꯜꯇꯃꯛ ꯆꯪꯂꯒ ꯇꯣꯛꯏ ꯑꯃꯥꯏꯕꯒ ꯑꯩ ꯑꯃꯠꯇ ꯌꯦꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯒꯅ ꯑꯉꯥꯡꯗꯣ ꯌꯥꯎꯅꯤꯡꯕ ꯀꯥꯟꯗ ꯃꯔꯥꯏꯅ ꯌꯥꯎꯖꯔꯅꯤ ꯇꯝꯂꯝꯗ꯭ꯔꯒꯅ ꯑꯗꯨꯝ ꯇꯣꯛꯅ ꯆꯠꯂꯤ ꯃꯁꯤꯗ ꯁꯨꯝ ꯈꯟꯖꯤꯟꯗꯅ ꯀꯩꯗꯧꯔꯨꯅꯤ ꯑꯩ ꯈꯜꯂꯔꯣꯏ ꯂꯩꯃ ꯃꯆꯥꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯈꯪꯗ꯭ꯔꯦꯗ ꯏꯃꯥ ꯏꯕꯦꯝ ꯏꯆꯥꯒꯤ ꯂꯥꯏꯕꯛꯁꯤ ꯀꯔꯤ ꯏꯁꯣꯔꯁꯤꯁꯨ ꯂꯥꯏꯕ ꯐꯠꯃꯟꯗꯦ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯏꯁꯨ ꯑꯃꯇꯪꯗꯤ ꯏꯃꯤꯠꯁꯤꯗ ꯎꯍꯟꯕꯤꯕ ꯌꯥꯕꯅꯤ ꯑꯁꯨꯝꯅ ꯋꯥ ꯈꯔ ꯍꯥꯏꯅꯗꯨꯅ ꯂꯩꯃꯃꯥꯁꯨ ꯃꯌꯨꯝ ꯍꯟꯈꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯅꯤꯅ ꯊꯕꯛ ꯍꯜꯂꯛꯄꯒꯤꯗꯨꯗ ꯑꯌꯤꯡꯕꯤ ꯃꯃꯥꯅ ꯇꯝꯂꯝꯕ ꯄꯥꯎ ꯄꯨꯝꯕ ꯃꯅꯤꯗ ꯑꯃꯨꯛ ꯇꯝꯃꯤ ꯃꯅꯤ ꯃꯊꯥ ꯁꯥꯅ ꯏꯁ ꯀꯩꯅꯣ ꯈꯣꯏ ꯄꯥꯕꯁꯤ ꯄꯨꯔꯥ ꯄꯥꯈꯪ ꯁꯥꯗꯅ ꯍꯅꯨꯊꯪꯗ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯗ ꯂꯨꯞꯄꯤꯕ ꯑꯣꯏꯔꯦ ꯑꯩꯅ ꯈꯟꯕꯅꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯩꯉꯣꯟꯗ ꯑꯉꯥꯡꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯃꯇꯥꯡꯗ ꯋꯥꯁꯦ ꯁꯨꯛꯄꯟ ꯄꯜꯂꯛꯈꯤꯗ꯭ꯔꯦ ꯑꯗꯨꯒꯗꯤ ꯃꯥꯅ ꯑꯣꯏꯅ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯅꯕ ꯃꯥꯗꯤ ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯍꯣꯠꯅꯖꯔꯤ ꯑꯣꯏꯔꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯁꯨꯛꯂꯒꯗ ꯂꯩꯕ ꯃꯥꯅ ꯍꯟꯗꯛ ꯃꯔꯛ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠꯀ ꯇꯧꯔꯤꯗꯨꯗꯤ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯑꯣꯏꯔꯦ ꯑꯁ ꯀꯩꯅꯣ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ ꯀꯩ ꯇꯧꯕ ꯍꯥꯏꯕꯨ ꯀꯩꯅꯣ ꯍꯣꯔꯦꯟ ꯍꯜꯂꯛꯄꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯧꯅꯤ ꯑꯍꯜ ꯊꯪꯗ ꯂꯦꯝꯖꯗꯕ ꯊꯕꯛ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯊꯤꯡꯕ ꯇꯥꯔꯦꯗꯅ ꯑꯗꯣ ꯅꯪ ꯉꯝꯂꯣꯏꯗ꯭ꯔꯣ ꯅꯣꯏ ꯅꯄꯥꯗ ꯋꯥ ꯍꯥꯏꯕ ꯉꯝꯂꯣꯏꯗ꯭ꯔꯕ ꯀꯔꯤꯅꯣꯕ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯕꯥꯕꯥ ꯅꯪ ꯅꯨꯄꯤ ꯀꯣꯏꯕ ꯌꯥꯔꯣꯏ ꯍꯅꯨꯔꯦ ꯁꯤꯔꯕ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯍꯥꯏꯕ ꯇꯥꯔꯦꯗꯅ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯕꯗꯤ ꯍꯦꯛꯇꯃꯛ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯅ ꯇꯥꯛꯄ ꯇꯥꯔꯦ ꯑꯩꯗꯤꯅꯦ ꯃꯤꯃꯥꯡꯗ ꯆꯣꯞꯄꯒꯗꯤ ꯉꯝꯃꯣꯏꯀꯣ ꯍꯣꯔꯦꯟ ꯅꯣꯏ ꯅꯄꯥꯗꯣ ꯍꯦꯛ ꯂꯥꯛꯄꯒ ꯅꯪꯅ ꯋꯥꯔꯤ ꯁꯥꯒꯗꯧꯅꯤ ꯁꯥꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯃꯅꯤ ꯑꯃꯗꯤ ꯑꯌꯤꯡꯕꯤ ꯃꯈꯣꯏ ꯑꯅꯤ ꯆꯥꯎꯊꯣꯏ ꯍꯟꯖꯤꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯤꯃꯗꯤ ꯆꯥꯎꯊꯣꯏ ꯃꯌꯨꯝꯗ ꯁꯨꯛꯍꯟ ꯍꯟꯖꯤꯜꯂꯛꯈꯤꯗ꯭ꯔꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯌꯤꯡꯕꯤꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯕꯒ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯀꯦꯊꯕꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯌꯤꯡꯕꯤ ꯃꯗꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯃꯀꯨꯅ ꯆꯍꯤ 2ꯒꯤ ꯑꯉꯥꯡ ꯑꯃ ꯄꯝꯗꯨꯅ ꯂꯦꯞꯂꯝꯕꯗꯨꯅꯤ ꯑꯌꯤꯡꯕꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯍꯥꯏ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯆꯥꯎꯊꯣꯏ ꯏꯛ ꯑꯥ ꯇꯧꯅ ꯏꯀꯥꯏꯕꯣꯏ ꯀꯔꯤꯕꯣꯏ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯍꯥꯏꯔꯛꯏ ꯏꯃꯧ ꯏꯕꯦꯝꯃ ꯁꯨꯝꯗꯧꯕꯅꯤ ꯑꯩꯁꯤ ꯁꯨꯝ ꯅꯅꯦꯝꯇꯣꯟ ꯑꯃ ꯉꯔꯥꯡꯁꯤ ꯆꯦꯜꯂꯕ ꯑꯁꯦ ꯅꯪꯒꯤ ꯅꯅꯦꯝꯇꯣꯟꯅ ꯈꯨꯔꯨꯝ ꯑꯩꯅ ꯄꯝꯂꯤꯕꯁꯤꯅ ꯅꯅꯦꯝꯇꯣꯟꯅ ꯆꯦꯜꯂꯛꯄ ꯑꯉꯥꯡ ꯍꯧꯖꯤꯛꯄꯨꯗꯤ ꯑꯉꯥꯡꯁꯤ ꯑꯩꯒꯤ ꯏꯆꯥ ꯑꯣꯏ ꯅꯪꯒꯤꯅ ꯅꯅꯥꯎ ꯅꯨꯄꯥ ꯍꯥꯏꯗꯨꯅꯤ ꯑꯌꯤꯡꯕꯤ ꯃꯃꯤꯠ ꯃꯅꯥ ꯁꯨꯛꯂꯒ ꯃꯈꯣꯡ ꯊꯤꯟꯗꯨꯅ ꯆꯥꯛꯅ ꯑꯁ ꯀꯩꯅꯣ ꯇꯧꯔꯛꯏꯁꯤꯕꯣ ꯑꯉꯥꯡ ꯄꯦꯠ ꯄꯦꯠ ꯂꯥꯎꯕꯤ ꯑꯩꯅ ꯎꯗ ꯈꯩ ꯍꯟꯒꯗꯧꯕꯤꯁꯤꯕꯨ ꯏꯅꯦꯝꯇꯣꯟꯅꯤ ꯈꯨꯔꯝꯃꯨ ꯀꯥꯏꯅ ꯑꯁ ꯑꯩꯗꯤ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯑꯩ ꯍꯣ ꯅꯨꯄꯥ ꯇꯥꯔꯤꯕꯣ ꯅꯪ ꯀꯩꯗꯧꯔꯤꯒꯦ ꯃꯄꯥꯟꯗ ꯄ꯭ꯔꯕ ꯑꯝꯇ ꯊꯣꯛꯂꯛꯎ ꯂꯥꯛꯑꯣꯕ ꯍꯣ ꯊꯣꯛꯂꯛꯎ ꯍꯥꯏꯕꯅꯦ ꯅꯪ ꯀꯩꯗꯧꯔꯤꯒꯦ
ꯁꯤꯔꯕꯣ ꯃꯅꯤ ꯇꯨꯝꯂꯨꯕꯒꯤ ꯎꯏꯔꯨꯝ ꯇꯧ ꯇꯥ ꯁꯦꯟꯊꯣꯔꯛꯇꯨꯅ ꯀꯔꯤꯅꯣ ꯑꯌꯨꯛꯁꯤꯗ ꯂꯥꯛꯇꯅ ꯀꯧꯔꯤꯗꯨꯕꯣ ꯍꯣ ꯅꯣꯏ ꯅꯄꯥꯅ ꯇꯧꯔꯛꯏꯁꯤ ꯌꯦꯡꯉꯣ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯄꯥꯕ ꯀꯩꯅꯣ ꯁꯤꯗꯤ ꯄꯥꯕ ꯀꯩꯅꯣ ꯑꯉꯥꯡꯉꯣ ꯀꯩꯋꯣ ꯑꯌꯨꯛꯁꯤꯗ ꯅꯠꯇꯦ ꯄꯥꯕꯕꯨ ꯉꯔꯥꯡ ꯀꯥꯏ ꯆꯠꯂꯨꯒꯦ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕꯗꯨꯕꯣ ꯀꯦꯊꯕꯤ ꯏꯁꯧ ꯇꯧꯗꯨꯅ ꯆꯥꯎꯊꯣꯏꯗ ꯃꯈꯣꯏ ꯃꯄꯥ ꯀꯩꯅꯣ ꯑꯩꯁꯤꯕꯨ ꯁꯨꯝ ꯃꯄꯥꯟꯁꯤꯗ ꯂꯦꯞꯍꯜꯂꯒ ꯊꯝꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯋꯥꯔꯦ ꯈꯣꯡꯁꯤ ꯂꯦꯞꯃꯟꯗꯅ ꯑꯌꯦꯡꯕꯤ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯃꯄꯥꯒꯨꯝꯕꯁꯤꯗ ꯃꯈꯣꯏ ꯃꯄꯥ ꯀꯥꯏꯅꯒ ꯀꯧꯈ꯭ꯔꯦ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯏꯄꯥꯒꯤ ꯃꯅꯤ ꯅꯃꯥꯇꯣꯟꯁꯤ ꯋꯥꯔꯦ ꯏꯃꯨꯡꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯪꯈꯤꯁꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯁꯤ ꯅꯪ ꯑꯍꯜ ꯂꯃꯟ ꯀꯅꯥꯅꯣ ꯄꯥꯎ ꯍꯩꯗꯣꯛꯄ ꯆꯠꯅꯅꯕ ꯑꯃꯨꯛꯇ ꯍꯥꯏꯔꯨꯁꯨ ꯊꯦꯡꯂꯕꯅꯤ ꯃꯇꯝꯁꯤ ꯅꯨꯡꯁꯥ ꯊꯣꯛꯂꯒ ꯄꯥꯎ ꯍꯩꯗꯣꯛꯄ ꯆꯠꯄ ꯍꯥꯏꯗꯣ ꯐꯖꯗꯦ ꯅꯪ ꯑꯃꯨꯛꯇ ꯄ꯭ꯔꯞ ꯀꯅꯥꯅꯣ ꯍꯥꯏꯔꯨꯁꯨ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯥꯎꯊꯣꯏ ꯀꯦꯊꯕꯤꯕꯨ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯅꯤ ꯇꯧꯔꯛꯂꯤꯕ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯉꯥꯎ ꯉꯥꯎꯅ ꯂꯦꯞꯂꯤ ꯑꯌꯦꯡꯕꯤ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅ ꯃꯄꯨꯔꯣꯏꯕꯒꯤ ꯅꯥꯒꯟ ꯑꯗꯨꯗ ꯈꯨꯇꯨꯝꯅ ꯁꯨꯊꯔꯒ ꯆꯤ ꯊꯣꯛꯀꯅꯤꯅ ꯑꯩꯅ ꯅꯉꯣꯟꯗ ꯋꯥꯔꯤ ꯁꯥꯎ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯍꯧꯖꯤꯛꯇꯤ ꯐꯖꯔꯦ ꯃꯥꯏꯒꯁꯦ ꯐꯧꯔꯥꯃꯨꯛ ꯄꯥꯛꯂꯅꯤꯒꯦ ꯅꯄꯥꯁꯤꯗ ꯆꯥꯖꯦꯟꯕꯤꯕ ꯆꯦꯜꯂꯛꯂꯕꯅꯤꯅ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯂꯅꯤ ꯑꯁꯤꯕꯨ ꯑꯩꯅ ꯀꯔꯤꯅꯣ ꯈꯪꯗꯦ ꯋꯥꯔꯤ ꯁꯥꯎꯕꯨ ꯅꯪꯂꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯅꯪ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯤꯗꯣ ꯁꯤꯗ ꯑꯩꯒꯤ ꯏꯔꯥꯜ ꯀꯔꯤꯅꯣꯕ ꯍꯧꯖꯤꯛꯇꯤꯅꯦ ꯅꯨꯡꯉꯥꯏꯔꯅꯤ ꯏꯃꯨꯡꯁꯤ ꯃꯤꯒꯤ ꯅꯣꯛꯅꯐꯝ ꯑꯣꯏꯔꯅꯤ ꯅꯨꯡꯉꯥꯏꯔꯅꯤꯕ ꯑꯉꯥꯡ ꯁꯣꯏꯍꯥ ꯑꯁꯤꯗ ꯑꯩꯅ ꯏꯅꯦꯕꯣꯛ ꯍꯥꯏꯅ ꯀꯧꯗꯣꯏꯕ ꯍꯣꯏ ꯏꯃꯥ ꯑꯩꯗꯤ ꯉꯝꯃꯔꯣꯏꯗ ꯑꯩꯅ ꯁꯤꯖꯈ꯭ꯔꯒꯦ ꯑꯩꯗ ꯑꯍꯤꯡꯕꯤ ꯏꯕꯦꯝꯃ ꯑꯣꯟꯊꯣꯛꯄ ꯏꯃꯨꯡ ꯑꯃꯗ ꯃꯧ ꯑꯣꯏꯔꯨꯗꯅ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯃꯤꯃꯥꯡ ꯊꯣꯛꯇꯧꯔꯦ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯕꯨ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯅꯤꯒꯦ ꯎꯄꯥꯏ ꯂꯩꯇ ꯇꯧꯗ ꯌꯥꯗꯕꯅ ꯃꯅꯤ ꯂꯩꯀꯥꯏꯗꯨꯒꯤ ꯑꯍꯜ ꯈꯔ ꯃꯄꯥꯒꯤ ꯄꯥꯎ ꯍꯩꯗꯣꯛꯄ ꯆꯠꯄꯤꯅꯕ ꯍꯥꯏꯔꯨꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯌꯥꯕꯤꯔꯛꯇꯦ ꯎꯄꯥꯏ ꯂꯩꯇ ꯃꯅꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯥꯒ ꯈꯣꯃꯩꯒ ꯈꯛ ꯑꯣꯏꯅ ꯐꯩꯖꯣꯝ ꯄꯨꯝꯌꯥꯠ ꯁꯦꯠꯇꯨꯅ ꯃꯄꯥꯒꯤ ꯄꯥꯎ ꯍꯩꯗꯣꯛꯄ ꯆꯠꯂꯝꯃꯤ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯀꯅꯥꯃꯠꯇꯅ ꯇꯧꯅꯕ ꯊꯕꯛ ꯅꯠꯇꯦ ꯑꯌꯤꯡꯕꯤ ꯃꯥꯗꯗꯤ ꯐꯅ ꯀꯟꯅ ꯆꯠꯇꯅꯕ ꯊꯤꯡꯕꯅꯤ ꯑꯗꯨꯕꯨ ꯍꯩꯗꯣꯛꯄꯗꯤ ꯆꯠꯇꯕ ꯌꯥꯗꯕꯅ ꯎꯄꯥꯏ ꯂꯩꯇ ꯆꯠꯅꯤꯡꯗ ꯆꯠꯂꯤꯕꯅꯤ ꯌꯧꯔꯦ ꯀꯦꯊꯕꯤꯒꯤ ꯃꯕꯨꯡ ꯑꯅꯤ ꯑꯃꯗꯤ ꯃꯃꯥ ꯌꯨꯝꯒꯤ ꯃꯤ ꯃꯈꯩ ꯀꯦꯊꯕꯤ ꯍꯜꯂꯛꯇꯕꯒꯤ ꯃꯊꯥ ꯁꯥꯅ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯅꯅꯤ ꯃꯅꯤ ꯑꯃꯗꯤ ꯈꯣꯃꯩꯅ ꯌꯧꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯔꯕꯗꯣ ꯈꯣꯃꯩꯅ ꯌꯨꯝꯁꯤꯕꯨ ꯀꯦꯊꯕꯤꯒꯤ ꯆꯨꯝꯂꯦꯀꯣ ꯀꯦꯊꯕꯤꯒꯤ ꯃꯃꯥꯅ ꯃꯥꯅꯤ ꯏꯕꯨꯡꯉꯣ ꯀꯦꯊꯕꯤꯒꯤꯅꯤ ꯏꯕꯨꯡꯉꯣꯕꯨ ꯑꯩꯈꯣꯏꯒꯤ ꯊꯝꯕꯥꯜꯒꯤ ꯃꯄꯨꯔꯣꯏꯕꯗꯨ ꯅꯠꯇ꯭ꯔꯣ ꯈꯣꯃꯩ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯅꯤꯆꯦ ꯑꯩ ꯊꯝꯕꯥꯜꯒꯤ ꯃꯄꯨꯔꯣꯏꯕꯅꯤ ꯀꯔꯤ ꯊꯕꯛꯀꯤ ꯂꯦꯡꯕꯤꯔꯛꯄꯅꯣ ꯌꯥꯅꯤ ꯃꯥꯡꯒꯣꯜꯁꯤꯗ ꯀꯥꯈꯠꯁꯤ ꯈꯣꯃꯩ ꯃꯅꯤꯗ ꯍꯥꯏꯐꯦꯠ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯑꯅꯤꯗꯨ ꯃꯊꯛꯇ ꯀꯥꯈꯠꯂꯛꯂꯦ ꯑꯗꯨꯒ ꯀꯦꯊꯕꯤꯒꯤ ꯃꯃꯥ ꯃꯦꯝꯇꯣꯟꯗ ꯆꯠꯅꯕꯤ ꯑꯣꯏꯅ ꯚꯛꯇꯤ ꯀꯠꯇꯨꯅ ꯈꯨꯔꯝꯃꯤ ꯈꯣꯃꯩꯅ ꯏꯆꯦ ꯖꯩ ꯁꯨꯝꯗꯧꯕꯅꯤ ꯉꯔꯥꯡꯁꯦ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯤ ꯀꯦꯊꯕꯤꯗꯣ ꯁꯣꯝꯗ ꯄꯥꯛꯊꯗꯨꯅ ꯈꯨꯔꯝꯂꯤꯕ ꯏꯕꯨꯡꯉꯣꯁꯤꯒꯤ ꯃꯄꯥꯕꯨꯡꯒ ꯃꯁꯥ ꯌꯥꯅꯗꯨꯅ ꯆꯦꯜꯂꯛꯂꯦ ꯑꯗꯨꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯥꯎ ꯍꯩꯗꯣꯛꯄ ꯂꯥꯛꯆꯕꯅꯤ ꯃꯦꯝꯇꯣꯟꯅ ꯈꯨꯝꯕꯒ ꯅꯪꯗꯤ ꯀꯦꯊꯕꯤꯒꯤ ꯃꯕꯨꯡ ꯌꯥꯏꯃ ꯄꯥꯏꯈꯣꯝꯕ ꯁꯥꯎꯅ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯟ ꯃꯅꯤꯒꯤ ꯃꯉꯛꯁꯝ ꯑꯗꯨ ꯇꯥ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯒ ꯁꯥꯎꯅ ꯀꯔꯤ ꯃꯄꯥꯅ ꯅꯨꯄꯤ ꯆꯦꯟꯕꯒꯤ ꯄꯥꯎꯕꯨ ꯃꯆꯥꯅ ꯍꯩꯗꯣꯛꯄ ꯂꯥꯛꯄ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕ ꯆꯥꯂꯥ ꯈꯪꯕ꯭ꯔꯅ ꯈꯥꯝꯕꯒ ꯅꯪꯍꯧꯕ ꯅꯠꯇꯦ ꯍꯦꯛꯇꯃꯛ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯀꯤꯟꯗꯨꯅ ꯊꯤꯟꯖꯤꯟꯈꯤ ꯈꯣꯃꯩ ꯄꯥꯈꯠꯅ ꯏꯕꯨꯡꯉꯣ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯏꯔꯦꯟꯖꯅ ꯋꯥꯔꯤ ꯁꯥꯁꯤ ꯃꯥꯁꯨ ꯂꯥꯛꯅꯤꯡꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ ꯃꯤꯔꯣꯜ ꯂꯩꯇꯕꯒꯤ ꯀꯅꯥꯃꯠꯇ ꯄꯥꯎ ꯍꯩꯗꯣꯛꯄꯁꯤ ꯆꯠꯄꯤꯌꯨ ꯌꯥꯗꯕꯗꯒꯤ ꯏꯇꯣꯝꯇ ꯆꯠꯄꯗꯨ ꯐꯖꯗꯦ ꯍꯥꯏꯗꯅ ꯃꯥꯁꯨ ꯏꯆꯝ ꯆꯝꯅ ꯌꯥꯎꯖꯔꯛꯄꯅꯤ ꯐꯨꯔꯤꯕꯗꯣ ꯑꯃꯨꯛꯇ ꯂꯦꯞꯄꯤꯌꯨ ꯁꯤꯕ ꯇꯥꯔꯦ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯥꯝꯗꯣꯛꯄꯗꯒꯤ ꯐꯨꯔꯤꯕꯗꯨꯁꯨ ꯇꯣꯛꯂꯦ ꯃꯅꯤ ꯃꯥꯗꯤ ꯐꯖꯔꯦ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯡꯀꯥꯏ ꯀꯥꯏꯔꯦ ꯀꯦꯊꯕꯤ ꯃꯥꯁꯨ ꯍꯟꯅꯨꯕꯗ ꯆꯦꯟꯕꯒꯤ ꯃꯌꯨꯝꯒꯤ ꯃꯤꯅ ꯁꯥꯎꯗꯨꯅ ꯏꯟꯊꯣꯔꯛꯂꯦ ꯃꯄꯨꯔꯣꯏꯕꯅ ꯃꯃꯥꯏ ꯃꯃꯤꯠ ꯏꯀꯥꯏ ꯀꯥꯏꯅ ꯍꯟꯖꯤꯜꯂꯛꯄꯗꯨꯗ ꯑꯌꯦꯡꯕꯤ ꯃꯥꯗꯤ ꯃꯅꯥ ꯄꯥꯏꯕ ꯌꯥꯗꯈꯩ ꯁꯥꯎꯔꯝꯃꯤ ꯑꯩꯅ ꯆꯠꯀꯅꯨ ꯅꯇꯩ ꯆꯥꯔꯣꯏ ꯃꯣꯡꯐꯝ ꯌꯧꯅꯤ ꯍꯥꯏꯕꯗꯣ ꯇꯥꯕꯤꯔꯝꯂꯕꯗꯤ ꯑꯁꯤ ꯊꯣꯛꯈꯤꯗ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯐꯔꯤꯅꯤꯅꯦ ꯌꯦꯡꯍꯩꯖꯅ ꯃꯥꯏꯗꯣ ꯏꯔꯣꯏꯅ ꯅꯦꯠꯈꯥꯏꯔꯝꯕ ꯁꯟꯊꯤ ꯍꯦꯛ ꯃꯥꯜꯂꯗꯅ ꯏꯀꯥꯏ ꯍꯦꯛ ꯀꯥꯏꯔꯗꯅ ꯃꯅꯤ ꯆꯩꯅꯥꯈꯥꯡ ꯅꯥꯍꯦꯗꯨꯅ ꯑꯩ ꯁꯤꯔꯦ ꯅꯨꯄꯤ ꯑꯩ ꯑꯅꯥꯕꯁꯤꯡ ꯃꯌꯥꯝꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯥꯡꯒꯦ ꯅꯪ ꯑꯃꯨꯛꯇ ꯉꯥꯡꯂꯛꯈꯤꯅꯨ ꯑꯩꯁꯤ ꯁꯤꯔꯨꯕꯗꯒꯤ ꯍꯜꯂꯛꯏꯕꯅꯤ ꯁꯤꯔꯛꯇ꯭ꯔꯤꯕꯗꯣ ꯌꯥꯝ ꯐꯔꯕꯅꯤ ꯑꯩꯗꯤ ꯀꯨꯅꯨꯡꯒ ꯊꯧꯔꯥꯡ ꯇꯧꯔꯁꯤꯔ ꯇꯧꯔꯝꯂꯤꯕꯅꯤ ꯃꯁꯤ ꯄꯨꯝꯕ ꯑꯩꯈꯣꯏ ꯄꯥꯕꯅ ꯊꯨꯡꯍꯟꯕ ꯉꯥꯛꯇꯅꯤ ꯍꯌꯦꯡ ꯍꯪꯆꯤꯠ ꯁꯤꯗꯧꯔꯕ ꯃꯥꯅ ꯃꯇꯨ ꯊꯤꯅꯤꯡꯂꯨꯗꯅ ꯍꯧꯖꯤꯛꯇꯤ ꯃꯥꯏꯁꯨ ꯀꯥꯏꯔꯗꯅ ꯃꯁꯦ ꯐꯔꯣꯏꯗꯧꯔꯤꯕ ꯑꯍꯜ ꯅꯨꯄꯤꯗꯣ ꯊꯤꯒꯦꯁꯨ ꯃꯥꯒ ꯂꯦꯡꯒꯥ ꯑꯣꯏꯕꯇꯁꯨ ꯂꯧꯔꯧꯗꯅ
ꯏꯃꯥꯇꯣꯟꯅꯤꯅ ꯑꯩꯅ ꯍꯟꯕ ꯑꯉꯥꯡ ꯑꯃ ꯄꯨꯁꯤꯜꯂꯛꯂꯒ ꯑꯩꯅ ꯀꯔꯝꯍꯥꯏꯅ ꯏꯃꯥꯇꯣꯟꯗ ꯀꯧꯗꯣꯏꯅꯣ? ꯑꯗꯨꯒꯤ ꯋꯥꯕꯨ ꯅꯃꯤꯠ ꯅꯅꯥꯗꯣ ꯍꯦꯛ ꯎꯏꯁꯤꯜꯂꯒ ꯀꯧꯏ ꯏꯆꯥꯁꯤꯗꯤ꯫ ꯑꯦ ꯇꯥꯔꯤꯕꯣꯏ? ꯇꯥꯏ ꯅꯣꯏꯅ ꯇꯩ ꯅꯧꯅ ꯁꯥꯟꯅꯕ ꯋꯥꯔꯤ ꯑꯩ ꯂꯣꯏꯅ ꯇꯥꯏ꯫ ꯑꯣ ꯇꯥꯕꯣꯏꯔꯦ, ꯄꯥꯕꯒꯤ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯄꯗ ꯅꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯏ ꯊꯨꯒꯥꯏꯔꯛꯄꯁꯤꯁꯨ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ? ꯈꯪꯗ꯭ꯔꯕꯗꯤ ꯀꯩꯅꯣꯅꯦꯍꯦ, ꯑꯩꯕꯨ ꯃꯤꯠ ꯇꯥꯡꯕ ꯃꯤꯔꯣ? ꯉꯁꯥꯏꯅ ꯃꯥꯅ ꯊꯣꯡꯒꯥꯜꯗꯒꯤ ꯀꯞꯇꯅ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯃꯈꯩ ꯆꯪꯂꯛꯂꯤꯕꯗꯣ ꯑꯩ ꯎꯔꯕꯅꯤ꯫ ꯃꯅꯤ ꯀꯞꯂꯤ ꯄꯥꯕꯗꯤ ꯄꯦꯜꯂꯝꯃꯅꯤ, ꯑꯩꯅ ꯃꯥꯏ ꯃꯤꯠ ꯀꯥꯏꯔꯒ ꯄꯦꯜꯂꯝꯃꯅꯤ꯫ ꯇꯨꯃꯤꯟ ꯂꯩꯌꯨ, ꯑꯩꯅ ꯅꯪꯁꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯆꯥꯎꯅꯕ ꯌꯥꯝ ꯋꯥꯅ ꯌꯣꯛꯂꯛꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯅꯪ ꯌꯣꯛꯂꯛꯄꯒꯤ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯅꯃꯥꯏ ꯅꯃꯤꯠ ꯀꯥꯏꯕꯒꯤ ꯆꯩꯅꯥꯗꯨꯅ ꯍꯦꯟꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯆꯥꯎꯔꯦ, ꯑꯗꯨꯅ ꯅꯄꯥ ꯑꯩꯒꯤꯗꯃꯛ ꯅꯃꯥꯏ ꯅꯃꯤꯠ ꯈꯔ ꯀꯥꯏꯕꯗꯤ ꯌꯥꯏꯗꯅ ꯅꯪꯁꯨ꯫ ꯑꯗꯨꯒ ꯑꯩꯅ ꯅꯨꯄꯤ ꯑꯃꯨꯛ ꯊꯤꯕꯁꯦ ꯊꯤꯅꯤꯡꯗꯅ ꯊꯤꯕ ꯅꯠꯇꯦ, ꯅꯪꯅ ꯊꯤꯍꯟꯕꯅꯤ꯫ ꯅꯪꯅ ꯅꯨꯄꯤ ꯑꯃ ꯊꯤꯌꯨ ꯌꯥꯔꯝꯂꯕꯗꯤ ꯑꯩꯅ ꯅꯨꯄꯤ ꯊꯤꯔꯤꯕꯁꯦ ꯊꯤꯔꯝꯈꯤꯗ꯭ꯔꯣ? ꯍꯣꯏ ꯌꯥꯔꯦ, ꯇꯥꯖꯅꯤꯡꯗ꯭ꯔꯦ꯫ ꯍꯅꯨꯊꯪꯗ ꯂꯦꯝꯈꯣꯏ ꯂꯦꯝꯗ꯭ꯔꯒ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯇꯥꯏꯅꯕꯤꯔꯛꯑꯅꯨ꯫ ꯅꯨꯄꯥ ꯂꯥꯛꯑꯣ, ꯀꯥꯗ ꯆꯪꯁꯤ꯫ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯦꯝꯗꯕ ꯃꯤꯒ ꯑꯣꯟꯁꯤꯟꯅꯕ ꯍꯧꯅꯗꯦ, ꯆꯪꯉꯁꯤ ꯂꯥꯛꯑꯣꯕ꯫ ꯑꯌꯤꯡꯕꯤꯅ ꯃꯅꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯥꯗ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯁꯤꯟꯈꯤ꯫ ꯅꯣꯡ ꯅꯤꯅꯤ ꯁꯨꯔꯛꯂꯦ ꯀꯦꯊꯕꯤ ꯃꯥꯅ ꯆꯥꯎꯊꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯛꯄꯁꯤ꯫ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗ ꯃꯅꯤꯡ ꯇꯧꯅ ꯂꯩ, ꯆꯥꯅꯤꯡꯕ ꯆꯥꯏ, ꯁꯦꯠꯅꯤꯡꯕ ꯁꯦꯠꯂꯤ꯫ ꯑꯉꯥꯡ ꯑꯣꯏꯅ ꯑꯍꯜꯗ ꯂꯩꯔꯕꯅꯤ ꯁꯥ, ꯏꯅꯦꯝꯗ ꯏꯅꯦꯝꯅꯤ ꯃꯍꯥꯛꯅ ꯁꯥꯔꯤꯕ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ꯫ ꯂꯩꯀꯥꯏꯗꯨꯁꯨ ꯆꯥꯎꯊꯣꯏꯅ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯛꯄꯒꯤ ꯋꯥꯔꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯁꯂꯥꯛ ꯍꯦꯛ ꯁꯥꯏ꯫ ꯑꯃꯗ ꯆꯠꯂꯦ ꯆꯥꯎꯊꯣꯏꯒꯤ ꯋꯥꯔꯤ, ꯑꯃꯗ ꯆꯠꯂꯦ ꯆꯥꯎꯊꯣꯏꯒꯤ ꯋꯥꯔꯤ꯫ ꯂꯩꯀꯥꯏ ꯃꯤꯋꯥ ꯄꯥꯝꯕꯤ ꯏꯇꯩꯃꯁꯤꯡꯒꯤꯗꯤ ꯂꯣꯏꯔꯦ, ꯄꯨꯔꯥ ꯅꯨꯡꯉꯥꯏꯖꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯌꯤꯡꯕꯤ ꯂꯥꯛꯄ ꯎꯕꯗ ꯃꯆꯤꯟꯗꯨꯗ ꯀ꯭ꯋꯥ ꯆꯞ ꯁꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯑꯍꯤꯡꯕꯤꯌꯥ, ꯀꯥꯏ ꯆꯠꯂꯨꯕꯅꯣ? ꯍꯟꯗꯛ ꯃꯔꯛꯇꯤ ꯅꯁꯛ ꯅꯁꯥꯒ ꯎꯒꯦ ꯐꯪꯈꯤꯗ꯭ꯔꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔ ꯃꯥꯜꯂꯦꯗ ꯅꯅꯦꯝꯇꯣꯟ ꯑꯃ ꯂꯥꯛꯄꯗꯒꯤ꯫ ꯑꯍꯤꯡꯕꯤ ꯁꯨꯛꯇꯣꯛꯂꯒ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ ꯅꯣꯡꯃꯈꯛ ꯀ꯭ꯋꯥ ꯆꯥꯕ ꯊꯣꯛꯆꯔꯛꯄꯁꯦ ꯑꯁꯤꯒꯤ ꯃꯤꯋꯥꯒꯤ ꯂꯩꯔꯦꯝꯕꯤꯁꯤꯒ ꯍꯦꯛ ꯃꯥꯌꯣꯛꯅ ꯏꯁꯩꯇ ꯑꯩꯗꯤ ꯇꯟꯗꯧꯔꯤꯗ꯫ ꯍꯩꯃ ꯑꯍꯤꯡꯕꯤ, ꯅꯪꯕꯨ ꯅꯅꯥꯒ ꯄꯪꯂꯕ꯭ꯔꯣ? ꯑꯩꯅ ꯍꯪꯂꯤꯕꯁꯤ ꯅꯪꯉꯣꯟꯗꯅꯤ, ꯎꯗꯕꯨ ꯀꯨꯏꯔꯦꯕ꯫ ꯑꯌꯤꯡꯕꯤ ꯅꯣꯛꯁꯤꯟꯅꯗꯨꯅ, ꯍꯩꯃ ꯑꯩꯉꯣꯟꯗ ꯑꯣꯏꯔꯦ ꯏꯆꯦ, ꯁꯨꯝ ꯃꯣꯏ ꯇꯥꯅ ꯃꯄꯥꯟ ꯊꯣꯛꯄꯗꯣ ꯁꯛ ꯊꯤꯖꯤꯟꯅꯤ, ꯊꯣꯛꯀꯅꯨꯅ ꯑꯩꯁꯤ ꯊꯣꯛꯇ꯭ꯔꯕ ꯑꯗꯨꯒꯤꯅꯤ꯫ ꯉꯁꯤꯗꯄꯨ ꯀ꯭ꯋꯥ ꯆꯥꯅꯤꯡꯃꯟꯈ꯭ꯔꯗꯅ ꯀ꯭ꯋꯥ ꯑꯝꯇ ꯆꯥꯔꯨꯒꯦꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯑꯩꯗꯤ ꯅꯅꯦꯝꯇꯣꯟ ꯆꯥꯖꯦꯟꯕꯤ ꯑꯃ ꯂꯥꯛꯄꯗꯨꯗ ꯍꯔꯥꯎꯗꯅ ꯃꯄꯥꯟꯒ ꯊꯣꯛꯇ꯭ꯔꯤꯕꯣꯏ ꯈꯜꯂꯨꯔꯦ꯫ ꯑꯗꯨ ꯉꯥꯏꯈꯣ, ꯅꯣꯏꯒꯤ ꯅꯅꯦꯝꯇꯣꯟꯗꯨꯕꯨ ꯐꯕ꯭ꯔꯣ? ꯃꯁꯛ ꯃꯁꯥꯒꯗꯤ ꯑꯉꯥꯡ ꯑꯣꯏꯕꯒ ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯩꯅꯦ꯫ ꯑꯍꯤꯡꯕꯤ ꯄꯩꯊꯣꯛꯂꯒ, ꯈꯪꯗꯦꯗ, ꯑꯩ ꯌꯥꯝ ꯈꯪꯅꯤꯡꯂꯒꯅꯅꯦ ꯏꯆꯦ ꯂꯥꯛꯇꯨꯅ ꯃꯁꯥꯗ ꯍꯪꯉꯣ, ꯑꯩꯗꯤ ꯅꯣꯡꯇ ꯑꯣꯟꯁꯤꯟꯅꯗꯦ꯫ ꯍꯩꯃ ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣꯅꯦ? ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯐꯕ꯭ꯔꯥ ꯈꯛ ꯍꯪꯕꯅꯤ꯫ ꯍꯩꯃ ꯑꯩꯁꯨ ꯃꯁꯥꯗ ꯍꯪꯉꯣꯅ ꯈꯛ ꯍꯥꯏꯕꯅꯤ, ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣꯅꯦ? ꯏꯆꯦ ꯑꯩ ꯆꯠꯂꯒꯦ, ꯀ꯭ꯋꯥ ꯆꯥꯅꯤꯡꯕꯅꯤ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ, ꯏꯆꯦ ꯂꯩꯍꯧꯈꯣ꯫ ꯁꯤ ꯍꯥꯏꯔꯝ ꯑꯌꯤꯡꯕꯤ ꯄ꯭ꯔꯞ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯈꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯆꯤꯟ ꯄꯩꯗꯨꯅ ꯁꯣꯜꯍꯧꯏ꯫ ꯁꯤꯃꯛꯅꯅꯤ, ꯑꯁꯨꯝꯅ ꯃꯉꯛ ꯊꯦꯛꯀꯠꯄꯁꯤꯗꯅꯤ ꯏꯁꯣꯔꯁꯤꯅ ꯃꯃꯤꯠꯇ ꯃꯁꯥ ꯑꯃꯇ ꯎꯍꯟꯕꯤꯗ꯭ꯔꯤꯁꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ, ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯤ꯫ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯆꯥꯎꯊꯣꯏꯗꯤ ꯌꯥꯎꯗꯦ꯫ ꯃꯍꯥꯛ ꯀꯦꯊꯕꯤꯒꯤ ꯃꯆꯥ ꯑꯗꯨ ꯅꯤꯡꯉꯥꯏ ꯇꯧꯕꯗꯒꯤ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯂꯦꯞꯇꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯝꯗꯨꯅ ꯆꯥꯛꯈꯨꯝꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯀꯦꯊꯕꯤ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯍꯨꯛꯂꯒ ꯁꯥꯏꯅ ꯆꯥꯎꯊꯣꯏꯗ ꯁꯥꯎꯔꯞ ꯍꯥꯏꯔꯛꯏ꯫ ꯑꯁ ꯑꯉꯥꯡꯗꯨ ꯀꯞꯄꯦ ꯍꯥꯏꯔꯗꯤ ꯃꯄꯥꯅ ꯀꯣꯛ ꯄꯨꯊꯣꯛꯂꯒ ꯊꯦꯝꯂꯨꯕ ꯌꯥꯗ꯭ꯔꯣ? ꯆꯥꯛꯀ ꯆꯥꯐꯝ ꯈꯪꯗꯦ, ꯌꯦꯡꯉ ꯀꯣꯛ ꯆꯤꯛꯑꯦ꯫ ꯍꯣ ꯊꯣꯛꯑꯒꯦ, ꯅꯪ ꯆꯥꯛꯇꯨꯅ ꯕꯨꯛ ꯊꯟꯅꯕ ꯆꯥꯎ꯫ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯕꯁꯨ ꯅꯃꯧ ꯅꯨꯄꯤꯗ ꯍꯥꯏꯗꯨꯅ ꯍꯥꯞꯍꯜ꯫ ꯍꯣꯏ ꯕꯥ, ꯊꯣꯛꯈ꯭ꯔꯣ ꯑꯝꯇ, ꯑꯩ ꯆꯥꯛꯁꯤ ꯉꯥꯏꯍꯥꯛꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯍꯧꯒꯦ꯫ ꯃꯅꯤ ꯑꯃꯗꯤ ꯑꯌꯤꯡꯕꯤ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ꯫ ꯑꯌꯤꯡꯕꯤ ꯇꯧꯅꯔꯤꯕꯁꯤꯡꯗꯨ ꯌꯦꯡꯅꯤꯡꯉꯛꯇ꯭ꯔꯗꯨꯅ ꯍꯥꯏ, ꯀꯨꯝꯍꯩꯁꯦ ꯑꯩꯈꯣꯏꯗꯤ ꯀꯔꯝꯅꯕꯨ ꯌꯦꯡꯂꯁꯤꯒꯦ ꯁꯩꯇ? ꯃꯤꯠꯁꯤ ꯅꯥꯗꯤ ꯅꯥꯔꯦꯍꯦ꯫ ꯅꯨꯄꯥ ꯑꯩꯒꯤ ꯃꯤꯠꯁꯦ ꯅꯪ ꯑꯃꯨꯛꯇ ꯀꯣꯠꯊꯣꯛꯀꯦꯔꯥ? ꯄꯥꯅꯤꯡꯗ꯭ꯔꯤꯕ ꯃꯤꯠꯁꯦ꯫ ꯀꯦꯊꯕꯤ ꯁꯥꯎꯔꯞꯂꯦ꯫ ꯍꯦ ꯅꯪꯅ ꯍꯥꯏꯗꯨ ꯀꯅꯥꯗꯅꯣ? ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯀꯩ ꯍꯥꯏꯈ꯭ꯔꯒꯦ? ꯑꯩꯗꯤ ꯑꯩ ꯅꯨꯄꯥꯗꯨ ꯃꯤꯠꯁꯦ ꯀꯣꯠꯊꯣꯛꯄꯤꯌꯨ ꯅꯥꯔꯦꯅ ꯍꯥꯏꯖꯕ ꯈꯛꯇꯅꯤ, ꯑꯇꯩ ꯑꯍꯦꯟꯕ ꯋꯥ ꯑꯩ ꯍꯥꯏꯈꯤꯗꯦ꯫ ꯅꯍꯥꯟꯗꯒꯤ ꯑꯩꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠꯇꯒꯤ ꯅꯪ ꯑꯩꯉꯣꯟꯗ ꯕꯦꯕꯥꯔꯗ ꯋꯥ ꯁꯨꯡꯉꯥꯡ ꯉꯥꯡꯗ꯭ꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯅꯪ ꯃꯥꯅ ꯁꯤꯖꯤꯟꯅꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯁꯤ ꯅꯪꯒꯤ ꯅꯀꯨꯕꯣꯛꯅ ꯂꯧꯔꯤꯕ ꯅꯨꯄꯤꯅꯤ꯫ ꯑꯩꯁꯤ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯅꯪꯒꯤ ꯅꯅꯦꯝꯕꯣꯛ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯋꯥ ꯉꯥꯡꯕꯗ ꯈꯔꯁꯨ ꯊꯛ ꯈꯥ ꯈꯪꯅ ꯉꯥꯡꯕ ꯇꯝꯃꯨ, ꯇꯥꯛꯄꯤ ꯇꯝꯕꯤꯗꯕ ꯌꯥꯝ ꯃꯥꯜꯂꯤ꯫ ꯅꯪ ꯅꯍꯥꯟꯗꯒꯤ ꯏꯅꯦꯝ ꯁꯥꯒꯠꯇꯅ ꯇꯧꯔꯤꯗꯣ ꯑꯩꯅ ꯌꯦꯡꯅꯤꯡꯂꯝꯅꯤ ꯁꯤꯔꯣ? ꯑꯩꯗꯤ ꯊꯝꯈꯣ, ꯑꯩꯈꯣꯏꯒꯤ ꯍꯨꯏ ꯑꯃꯨꯕꯤꯗꯨꯗ ꯐꯥꯎ ꯅꯪꯁꯦ ꯌꯦꯡꯅꯤꯡꯗꯗꯅ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯕꯅꯤ꯫ ꯏꯁ ꯏꯅꯦꯕꯣꯛ ꯀꯥꯏꯅ! ꯑꯉꯥꯡ ꯑꯣꯏꯖꯔꯁꯨ ꯑꯩꯁꯦ ꯅꯀꯨꯕꯣꯛꯅ ꯂꯧꯔꯤꯕ ꯅꯨꯄꯤꯅꯤ꯫ ꯃꯁꯤꯗ ꯑꯩꯅ ꯏꯅꯦꯝ ꯁꯥꯒꯠꯇꯕ ꯃꯊꯧ ꯀꯩꯁꯨ ꯇꯥꯗꯦ꯫ ꯑꯣꯏꯕꯗꯨꯒꯤ ꯁꯥꯕꯅꯤ ꯑꯩꯗꯤ꯫
ꯍꯣ ꯑꯗꯣ ꯌꯦꯡꯅꯤꯡꯗ꯭ꯔꯤꯕ ꯑꯩꯈꯣꯏꯗꯤ ꯃꯤꯠꯁꯤ ꯅꯥꯔꯦꯕ ꯑꯩꯒꯤ ꯏꯅꯦꯝꯕꯣꯛ ꯑꯃꯈꯛ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯑꯣꯏꯈ꯭ꯔꯦ ꯑꯇꯣꯞꯄ ꯏꯅꯦꯝꯕꯣꯛꯇꯤ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯊꯧꯗꯥꯔꯛꯄꯁꯨ ꯌꯥꯔꯣꯏ ꯅꯪꯉꯣꯟꯗꯒꯤ ꯑꯩꯅ ꯆꯍꯤ ꯍꯜꯂꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯗꯕ ꯐꯩ ꯅꯨꯄꯤ ꯌꯥꯔꯤꯕ ꯇꯣꯛ ꯆꯥꯛꯁꯤ ꯒ꯭ꯌꯥꯟ ꯇꯥꯗꯣꯛꯇ ꯆꯥꯁꯤ ꯀꯩꯒꯤ ꯇꯣꯛꯄꯅꯣ ꯑꯩꯁꯤ ꯅꯍꯥꯟꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯈꯥꯡꯂꯕꯅꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯤꯅ ꯎꯔꯒ ꯁꯤꯕꯣꯟ ꯉꯥꯡꯅꯕ ꯃꯌꯥꯝꯁꯤ ꯇꯥꯕꯗ ꯑꯩ ꯃꯄꯥꯟ ꯊꯣꯛꯄꯒ ꯉꯝꯗ꯭ꯔꯦ ꯀꯦꯊꯕꯤ ꯃꯅꯤꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯃꯅꯤ ꯅꯇꯨꯁꯤ ꯈꯔ ꯋꯥꯔꯛꯎ ꯑꯩꯁꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯣꯏꯒꯤ ꯅꯃꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤꯕꯅꯤ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯑꯩꯉꯣꯟꯗ ꯁꯤꯖꯤꯟꯅꯔꯤꯕ ꯈꯣꯟꯗꯥꯁꯤꯡꯁꯦ ꯑꯩ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ ꯏꯕꯨꯡꯉꯣ ꯅꯨꯄꯥ ꯑꯣꯏꯔꯕꯗꯤ ꯅꯨꯄꯥ ꯊꯣꯛꯅ ꯍꯤꯡꯕ ꯇꯝꯃꯨꯅꯦ ꯅꯪ ꯑꯃ ꯅꯄꯥꯅ ꯍꯥꯏꯕꯗꯗꯤ ꯈꯖꯤꯛꯇꯃꯛ ꯆꯨꯕꯅꯤ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯩꯅ ꯎꯕꯗꯗꯤꯅꯦ ꯅꯪ ꯈꯖꯤꯛ ꯈꯔꯥꯛꯇꯒ ꯆꯨꯕ ꯅꯠꯇꯦ ꯅꯪ ꯐꯖꯅ ꯑꯙꯥ ꯃꯣꯔꯥ ꯆꯨꯏꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕꯗꯤ ꯃꯤꯅꯁꯨ ꯎꯁꯤꯠꯂꯣꯏꯅꯦ ꯃꯅꯤꯅ ꯈꯨꯝꯕ ꯅꯪꯗꯦ ꯑꯌꯦꯡꯕꯤ ꯃꯥꯅ ꯍꯥꯟꯅ ꯍꯦꯛꯇ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠꯇꯨꯅ ꯆꯥꯛ ꯈꯔ ꯇꯥꯞ ꯄꯥꯏꯗꯨꯅ ꯀꯦꯊꯕꯤꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯍꯦꯛꯇꯃꯛ ꯊꯣꯝꯃꯤ ꯈꯪꯕ꯭ꯔꯗꯣ ꯉꯔꯥꯡꯗ ꯂꯥꯛꯄꯤ ꯏꯅꯦꯝ ꯁꯥꯕꯤ ꯅꯪꯅꯁꯨ ꯑꯩꯒꯤ ꯅꯨꯄꯥꯗ ꯑꯙꯥ ꯃꯣꯔꯥ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯅꯪ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯌꯨꯝꯁꯤꯒꯤ ꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯃꯈꯨꯠꯇꯨꯅ ꯊꯥꯖꯤꯟꯒꯦ ꯇꯧꯏ ꯃꯅꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯈꯥꯝꯗꯣꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯃꯤ ꯃꯥꯡꯗ ꯐꯖꯗꯦꯕ ꯈꯥꯝꯒꯅꯨ ꯅꯨꯄꯥ ꯑꯁꯦ ꯃꯤ ꯎꯁꯤꯠꯇꯦ ꯀꯩꯁꯨ ꯂꯩꯇꯕꯤ ꯃꯥꯅ ꯅꯪꯉꯣꯟꯗ ꯑꯙꯥ ꯃꯣꯔꯥ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯕ ꯑꯩ ꯂꯩꯔꯤꯕꯁꯦ ꯃꯥ ꯀꯔꯤ ꯑꯣꯏꯅ ꯎꯕ ꯖꯥꯠꯅꯣꯕ ꯑꯙꯥ ꯃꯣꯔꯥ ꯀꯥꯏꯅ ꯑꯁ ꯅꯨꯄꯥ ꯈꯥꯝꯃꯛꯀꯅꯨꯁꯦ ꯑꯁꯦ ꯑꯩ ꯊꯤꯛ ꯇꯧꯒꯦꯕ ꯀꯦꯊꯕꯤ ꯃꯃꯥꯏꯗꯒꯤ ꯆꯥꯛꯇꯣ ꯂꯧꯊꯣꯛꯅ ꯅꯪꯒꯨꯝꯕꯤꯅꯁꯨ ꯑꯩꯒꯤ ꯃꯥꯏꯗ ꯆꯥꯛꯅ ꯊꯣꯡꯕ ꯁꯥꯏ ꯏꯕꯦꯝꯃ ꯅꯋꯥꯗꯣ ꯑꯙꯥ ꯃꯣꯔꯥ ꯆꯨꯏ ꯍꯥꯏꯕꯕꯨ ꯆꯨꯏ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯑꯁꯦꯡꯕ ꯍꯥꯏꯖꯕ ꯅꯔꯝ ꯆꯠꯇꯨꯅꯅꯤ ꯅꯋꯥꯅ ꯄꯨꯔꯛꯏꯕꯕꯨ ꯅꯪꯅ ꯅꯛꯊꯗꯨꯅ ꯊꯝꯕꯗꯨꯅꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯃꯤꯠꯇ ꯅꯆꯥ ꯎꯕ ꯐꯪꯗ꯭ꯔꯤꯕꯗꯣ ꯇꯁ ꯍꯥꯏꯔꯦ ꯁꯤ ꯍꯥꯏꯔꯗꯤ ꯐꯔꯝꯃꯅꯤ ꯑꯌꯦꯡꯕꯤ ꯋꯥꯍꯩꯗꯨ ꯊꯃꯣꯏꯗ ꯄꯥꯜꯂꯤ ꯍꯧꯖꯤꯛꯇ ꯃꯁꯣꯡ ꯐꯅ ꯋꯥ ꯉꯥꯡꯂꯝꯕꯗꯨ ꯃꯤꯀꯨꯞꯇ ꯇꯨꯃꯤꯟ ꯂꯩꯈꯤ ꯋꯥꯍꯩ ꯑꯃꯠꯇ ꯆꯤꯟꯕꯥꯜꯗꯨꯗꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯊꯣꯛꯂꯛꯇꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕꯒꯤ ꯃꯃꯤꯗꯨ ꯎꯕꯗ ꯃꯅꯤ ꯃꯥꯒꯤ ꯊꯃꯣꯏꯁꯨ ꯀꯥꯏꯔꯕꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤꯃꯟꯕꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯗ ꯄꯨꯝꯅꯃꯛ ꯄꯦꯟꯊꯣꯛꯇꯨꯅ ꯍꯤꯡꯃꯤꯟꯅꯔꯛꯄꯅꯤ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯃꯅꯤ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯀꯦꯊꯕꯤꯗ ꯍꯥꯏꯔꯛꯏ ꯄꯥꯕꯅ ꯂꯧꯕ ꯅꯨꯄꯤ ꯏꯃꯥꯇꯣꯟ ꯕꯦꯕꯥꯔ ꯀꯥꯏꯖꯅꯤꯡꯗꯦ ꯑꯗꯨꯕꯨ ꯃꯤꯒꯤ ꯊꯃꯣꯏ ꯁꯣꯛꯀꯗꯧ ꯋꯥꯗꯤ ꯃꯇꯨꯡ ꯉꯥꯡꯕꯤꯔꯛꯀꯅꯤ ꯑꯐꯕ ꯑꯣꯏꯅꯔꯣꯏ ꯌꯨꯝ ꯀꯥꯏꯔꯛꯀꯅꯤ ꯆꯥꯛꯈꯨꯝꯗ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯆꯥꯎꯊꯣꯏ ꯑꯉꯥꯡꯗꯨ ꯄꯝꯅ ꯆꯪꯂꯛꯇꯨꯅ ꯍꯪꯂꯛꯏ ꯀꯩꯗꯧꯅꯔꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯃꯨꯛ ꯂꯥꯎꯅꯔꯛꯏꯁꯤꯅ ꯆꯥꯛꯀꯁꯤꯅ ꯏꯆꯥꯏꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯀꯩꯗꯧꯅꯔꯦ ꯃꯅꯤ ꯀꯦꯊꯕꯤ ꯀꯞꯁꯤꯟꯅꯗꯨꯅ ꯌꯦꯡꯉꯨꯇꯨ ꯃꯈꯣꯏ ꯃꯄꯥ ꯅꯪꯒꯤ ꯅꯆꯥꯒ ꯅꯃꯧꯒꯁꯤꯅ ꯑꯩꯁꯦ ꯇꯧ ꯉꯝꯃꯤꯅꯤ ꯃꯄꯥꯒꯨꯝꯕꯁꯤꯗ ꯐꯥꯔꯒ ꯅꯞꯂꯩ ꯂꯩꯁꯤꯜꯂꯤ ꯑꯗꯨ ꯑꯗꯥ ꯍꯥꯏꯗꯅ ꯑꯩꯕꯨ ꯃꯣꯏ ꯑꯅꯤ ꯆꯪꯗꯅ ꯉꯥꯡꯁꯛꯂꯤꯕꯅꯤ ꯉꯥꯡꯕꯗ ꯅꯠꯇꯦ ꯅꯃꯧ ꯅꯨꯄꯤꯁꯤꯅ ꯏꯃꯥꯏꯁꯤꯗ ꯆꯥꯛꯅ ꯐꯥꯎꯕ ꯄꯥꯏꯗꯨꯅ ꯊꯣꯝꯂꯛꯂꯤꯕꯅꯤ ꯑꯩ ꯉꯝꯂꯔꯣꯏ ꯌꯨꯝꯁꯤꯗꯒ ꯑꯩ ꯂꯩꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯑꯩꯕꯨ ꯍꯧꯖꯤꯛꯃꯛ ꯌꯨꯝꯗ ꯊꯤꯜꯂꯣ ꯆꯥꯎꯊꯣꯏ ꯁꯥꯎꯅ ꯃꯅꯤ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯃꯅꯤꯁꯨ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯆꯨꯝꯂꯒꯅ ꯀꯔꯤ ꯆꯨꯝꯗ꯭ꯔꯒꯅ ꯀꯔꯤ ꯁꯤꯗ ꯊꯣꯛꯅꯕ ꯄꯥꯕꯗꯤ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯃꯤꯃꯥꯡ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯏꯀꯥꯏꯕꯅ ꯃꯤꯒꯤ ꯃꯥꯡꯗ ꯃꯥꯏꯁꯦ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤꯅ ꯂꯩꯀꯥꯏ ꯁꯔꯥꯁꯟ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯄꯥꯕꯒꯤꯗꯤ ꯃꯤꯠ ꯅꯥꯀꯣꯡ ꯄꯪꯕꯅꯤꯅ ꯑꯃꯠꯇ ꯇꯥꯕꯤꯔꯝꯃꯣꯏ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯊꯥꯛꯄꯤꯕ꯭ꯔꯥ ꯃꯤ ꯋꯥ ꯉꯥꯡꯅꯔꯤꯕ ꯂꯩꯀꯥꯏꯁꯤꯅ ꯆꯦꯡ ꯈꯨꯌꯥ ꯑꯃ ꯆꯥꯎ ꯍꯥꯏꯗꯨꯅ ꯄꯤꯔꯛꯄ꯭ꯔꯣ ꯆꯥꯕ ꯈꯛꯇꯒꯤ ꯑꯣꯏꯔꯕꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯤꯡꯂꯨꯕꯒꯤ ꯑꯥꯔꯊ ꯀꯔꯤꯅꯣ ꯏꯖꯠ ꯍꯥꯏꯕꯗꯨꯒꯤ ꯅꯠꯇ꯭ꯔꯣ ꯃꯤꯑꯣꯏꯕꯅ ꯍꯤꯡꯅꯔꯤꯕꯁꯦ ꯏꯖꯠ ꯌꯥꯎꯗ꯭ꯔꯕꯗꯤ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯗꯤ ꯃꯁꯤ ꯄꯨꯝꯕ ꯑꯩꯒꯤ ꯏꯔꯥꯜ ꯅꯠꯇꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯇꯤꯛ ꯆꯥꯗꯕꯗꯒꯤ ꯊꯣꯛꯂꯤꯕꯅꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯁꯤꯅ ꯅꯈꯣꯏꯒꯤ ꯅꯃꯥ ꯅꯅꯦꯝꯅꯤ ꯈꯜꯂꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯒꯗꯧꯕꯅꯤ ꯀꯦꯊꯕꯤ ꯀꯞꯁꯤꯟꯅꯗꯨꯅ ꯑꯩꯗꯤ ꯉꯝꯂꯣꯏ ꯅꯪꯒꯤ ꯅꯆꯥ ꯅꯃꯧ ꯑꯁꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯑꯩ ꯀꯤꯖꯔꯦ ꯎꯔꯤꯗꯅ ꯇꯨ ꯆꯥꯛ ꯑꯁꯥꯕꯅ ꯊꯣꯝꯃꯛꯄꯒꯤ ꯈꯖꯥꯏꯁꯤꯗ ꯉꯥꯡꯁꯪ ꯉꯥꯡꯂꯤꯕꯁꯦ ꯑꯩ ꯀꯤꯖꯔꯦꯕ ꯆꯥꯎꯊꯣꯏ ꯑꯌꯦꯡꯕꯤꯗꯣ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯀꯔꯤꯒꯤꯅꯣ ꯅꯅꯦꯝꯗ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗ ꯆꯥꯛꯅ ꯊꯣꯡꯂꯤꯕꯗꯤ ꯂꯥꯜꯂꯦ ꯍꯥꯏꯌꯣ ꯃꯅꯤ ꯈꯔ ꯐꯤꯡꯅ ꯀꯔꯤꯒꯤ ꯂꯥꯜꯂꯦ ꯍꯥꯏꯗꯣꯏꯕ ꯐꯔꯦꯅꯦ ꯑꯌꯦꯡꯕꯤꯅ ꯆꯥꯛꯅ ꯊꯣꯡꯈꯤꯕꯗꯨꯒꯤꯗꯤ ꯂꯥꯜꯂꯦ ꯍꯥꯏꯍꯜꯂꯒꯦ ꯑꯗꯨꯒ ꯄꯥꯕꯒꯤ ꯅꯨꯄꯤ ꯏꯃꯥꯇꯣꯟ ꯑꯁꯤꯅ ꯑꯌꯦꯡꯕꯤꯗ ꯉꯥꯡꯈ꯭ꯔꯤꯕꯗꯨꯒꯤꯁꯨ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯍꯟꯒꯗꯧꯕꯅꯤ ꯏꯁ ꯑꯩꯗꯤ ꯀꯔꯤꯒꯤ ꯂꯥꯜꯂꯦ ꯍꯥꯏꯗꯣꯏꯕ ꯑꯩꯅ ꯍꯥꯏꯈꯤ ꯋꯥꯗꯨꯗꯤ ꯃꯗꯨꯗ ꯀꯔꯤ ꯑꯔꯥꯟꯕ ꯌꯥꯎꯗꯅ ꯑꯩꯅ ꯂꯥꯜꯂꯦ ꯍꯥꯏꯗꯣꯏꯕ ꯆꯞ ꯃꯥꯟꯅꯩ ꯑꯌꯦꯡꯕꯤꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨꯗ ꯀꯔꯤ ꯑꯔꯥꯟꯕ ꯑꯁꯣꯏꯕ ꯌꯥꯎꯗꯅ ꯂꯥꯜꯂꯦ ꯍꯥꯏꯗꯣꯏꯕ ꯑꯗꯨꯒ ꯃꯤꯒꯤ ꯅꯨꯄꯥꯗ ꯑꯙꯥ ꯃꯣꯔꯥꯅ ꯍꯥꯏꯔꯨꯔꯕꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯆꯥꯛꯅ ꯅꯠꯇ꯭ꯔꯕꯁꯨ ꯑꯄꯥꯏ ꯄꯣꯠꯅ ꯊꯣꯡꯂꯛꯄ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥ ꯁꯥꯎꯔꯨ ꯀꯦꯊꯕꯤ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯎꯔꯦꯗꯅ ꯅꯨꯄꯥ ꯅꯆꯥ ꯅꯨꯄꯥꯁꯤꯅ ꯉꯥꯡꯂꯤ ꯁꯛꯂꯤꯕ ꯃꯌꯥꯝꯁꯦ ꯅꯪ ꯅꯅꯥꯎꯗꯨꯅ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ
ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯂꯩꯃꯤꯟꯅꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯅꯤ ꯅꯃꯥꯗ ꯂꯥꯜꯂꯤ ꯍꯥꯏ ꯀꯔꯤꯒꯤ ꯂꯥꯜꯂꯤ ꯍꯥꯏꯗꯣꯏꯕ ꯁꯨꯡꯍꯥꯏ ꯍꯥꯏꯅꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯗꯤ ꯀꯨꯏꯔꯦ ꯂꯩꯈꯤꯗꯕ ꯀꯅꯥꯒꯤ ꯏꯃꯥꯗꯅꯣ ꯑꯩꯅ ꯂꯥꯜꯂꯤ ꯍꯥꯏꯗꯣꯏꯁꯤꯕꯣ ꯑꯩꯅ ꯍꯥꯏꯔꯃꯛꯇꯗ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯐꯩ ꯉꯁꯤꯗꯒꯤ ꯅꯣꯏ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛꯃꯛ ꯌꯨꯝꯁꯤꯗꯒꯤ ꯅꯣꯏ ꯆꯠꯈꯤꯒꯗꯧꯕꯅꯤ ꯃꯤꯀꯨꯞ ꯑꯃ ꯐꯥꯅ ꯅꯣꯏ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯔꯣꯏ ꯃꯁꯦ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯔꯒ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯣꯏꯗꯧꯕ ꯑꯣꯏꯔꯕꯗꯤ ꯌꯨꯝꯁꯤꯗ ꯅꯣꯏ ꯂꯩꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯀꯦꯊꯥꯕꯤ ꯀꯂꯛ ꯄꯦꯜꯂꯤ ꯍꯥꯏꯕꯒꯨꯝ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯉꯤ ꯑꯌꯦꯡꯕꯤꯗ ꯃꯅꯤꯅ ꯑꯣ ꯄꯥꯕꯒꯤ ꯆꯤꯟꯗꯒꯤ ꯑꯗꯨ ꯌꯧꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕ ꯉꯝꯂꯕ ꯐꯔꯦ ꯌꯨꯝꯁꯤꯗꯒꯤ ꯑꯩꯈꯣꯏ ꯆꯠꯈꯤꯕ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜꯁꯨ ꯇꯥꯔꯛ ꯑꯗꯨꯒ ꯄꯥꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯅꯆꯥꯅꯤ ꯅꯃꯧꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯀꯅꯨ ꯑꯌꯦꯡꯕꯤ ꯆꯠꯁꯤ ꯂꯥꯎ ꯃꯅꯤ ꯑꯌꯦꯡꯕꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯆꯤꯡꯗꯨꯅ ꯄꯨꯊꯣꯛꯈꯤ ꯃꯄꯥꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗꯦ ꯃꯄꯥꯕꯨ ꯊꯃꯣꯏ ꯌꯧꯅ ꯋꯥꯔꯧꯈ꯭ꯔꯦ ꯆꯥꯎꯊꯣꯏꯁꯨ ꯈꯥꯝꯂꯨꯗ꯭ꯔꯦ ꯃꯍꯥꯛ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ ꯃꯆꯥꯗꯒꯤ ꯉꯔꯥꯡꯗ ꯊꯦꯡꯅꯕ ꯀꯦꯊꯕꯤꯅ ꯍꯦꯟꯕꯒꯨꯝ ꯀꯦꯊꯕꯤꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯈ꯭ꯔꯦ ꯃꯁꯤꯅ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯄ ꯍꯥꯏꯕꯗꯨꯗꯤ ꯌꯦꯡꯕ ꯇꯥꯔꯦ ꯅꯨꯃꯤꯠꯁꯤꯃꯛꯇꯗ ꯃꯅꯤ ꯑꯃꯗꯤ ꯑꯌꯦꯡꯕꯤ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯑꯌꯦꯡꯕꯤꯒꯤ ꯃꯄꯥꯝꯗ ꯂꯥꯛꯇꯨꯅ ꯂꯩꯔꯦ ꯁꯣꯝꯗ ꯀꯦꯊꯕꯤ ꯃꯥꯗꯤ ꯃꯥꯒꯤ ꯊꯕꯛ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯅꯣꯛꯐꯦꯠꯇ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯥꯅ ꯃꯄꯥꯒꯨꯝꯂꯕ ꯑꯍꯜ ꯑꯁꯤ ꯂꯩꯔꯛꯂꯤꯕꯁꯤ ꯇꯔꯥꯏ ꯂꯩꯔꯛꯄ ꯅꯠꯇꯦ ꯄꯥꯟꯗꯝ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯆꯥꯎꯊꯣꯏꯒꯤ ꯃꯇꯨꯡ ꯏꯜꯂꯛꯈꯤꯕꯅꯤ ꯑꯌꯨꯛ ꯑꯗꯨ ꯀꯦꯊꯕꯤ ꯀꯦꯕ ꯌꯥꯕ ꯀꯦꯗꯨꯅ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ ꯆꯥꯎꯊꯣꯏꯗꯅ ꯀꯩꯊꯦꯜ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯃꯤ ꯂꯝꯍꯥꯡ ꯑꯃꯗ ꯃꯍꯥꯛ ꯅꯨꯄꯥ ꯑꯃꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ ꯈꯥꯕꯅ ꯍꯧꯖꯤꯛ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯀꯦꯊꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯆꯥ ꯃꯃꯧ ꯑꯅꯤꯃꯛ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯄꯥ ꯃꯆꯥꯒꯤ ꯃꯔꯤ ꯈꯥꯏꯕꯨꯝ ꯇꯥꯔꯤ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯗꯨꯗ ꯍꯟꯖꯤꯜꯂꯛꯀꯗꯧꯕ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯋꯥꯠꯂꯤꯕꯁꯤ ꯑꯍꯜ ꯑꯗꯨ ꯍꯥꯠꯇꯧꯕ ꯈꯛꯇ ꯉꯥꯏꯔꯦ ꯃꯥ ꯍꯥꯠꯇꯣꯛꯂꯒ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ ꯂꯟ ꯊꯨꯝꯁꯤꯡ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯗꯨꯅ ꯏꯕꯥꯅꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯗꯧꯕꯅꯤ ꯈꯥꯕ ꯑꯁꯤ ꯀꯦꯊꯕꯤꯒ ꯀꯣꯏꯅꯕ ꯅꯨꯄꯥꯅꯤ ꯆꯥꯎꯊꯣꯏ ꯑꯁꯤ ꯁꯦꯜ ꯄꯥꯏ ꯈꯪꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯟꯅꯗꯨꯅ ꯆꯥꯎꯊꯣꯏꯒꯤ ꯏꯃꯨꯡ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯒ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯃꯨꯟꯗꯨꯅ ꯂꯧꯔꯒ ꯃꯈꯣꯏꯒꯤ ꯑꯣꯏꯒꯦ ꯈꯟꯕꯅꯤ ꯀꯦꯊꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯄꯥꯝꯗ꯭ꯔꯁꯨ ꯄꯥꯝꯗ꯭ꯔꯅ ꯍꯩꯅꯗ꯭ꯔꯁꯨ ꯍꯩꯅꯗꯅ ꯍꯅꯨꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕꯁꯦ ꯑꯇꯩ ꯂꯥꯏ ꯑꯊꯨꯕꯤꯗ ꯑꯍꯜ ꯁꯤꯅꯝ ꯅꯝꯕꯗꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ ꯃꯥꯕꯨ ꯂꯣꯏꯁꯤꯟꯈ꯭ꯔꯕꯗꯤ ꯏꯕꯥꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯐꯪꯗꯧꯔꯤꯕꯅꯤ ꯍꯦꯔꯥ ꯑꯗꯨꯒꯤ ꯋꯥꯕꯨ ꯍꯣꯔꯦꯟ ꯃꯣꯟꯅ ꯅꯝꯃꯒ ꯀꯣꯛ ꯍꯥꯠꯇꯣꯛꯈ꯭ꯔꯒ ꯂꯣꯏꯔꯤ ꯑꯗꯨ ꯌꯥꯝ ꯂꯥꯏꯕꯗꯨꯕꯨ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯈꯣ ꯃꯆꯥ ꯃꯃꯧꯁꯤꯡꯗꯣ ꯆꯠꯈꯤꯕꯗ ꯉꯥꯏꯔꯤ ꯃꯇꯝ ꯈꯔꯗꯤ ꯍꯤꯡꯅ ꯊꯝꯈꯤꯁꯤ ꯊꯕꯛꯁꯤ ꯇꯍꯥ ꯇꯧꯔꯕꯗꯤ ꯃꯤꯅ ꯑꯩꯈꯣꯏꯗ ꯏꯁꯤꯡꯅ ꯆꯤꯡꯉꯒꯅꯤ ꯑꯩ ꯇꯞꯅ ꯁꯨꯝꯁꯤꯜꯂꯛꯀꯦ ꯍꯧꯖꯤꯛꯀꯤꯗꯤ ꯅꯪ ꯍꯅꯨꯕꯗꯨꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯌꯨꯝ ꯑꯗꯨ ꯂꯩꯈꯣ ꯑꯁꯨꯝꯅ ꯋꯥ ꯀꯌꯥ ꯍꯥꯏꯅꯩ ꯐꯅ ꯀꯨꯏꯅ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯇꯝ ꯈꯔꯁꯨ ꯑꯗꯨꯃꯛ ꯍꯧꯈꯤ ꯊꯥ 2-3 ꯍꯧꯖꯤꯟꯈ꯭ꯔꯕꯅꯤ ꯆꯥꯎꯊꯣꯏ ꯃꯥꯗꯤ ꯀꯦꯊꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯄꯨꯡꯂꯨꯞ ꯍꯤꯞꯂꯨꯞꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯕꯅꯤ ꯅꯨꯃꯤꯠꯇꯨ ꯆꯥꯎꯊꯣꯏ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯑꯉꯥꯡ ꯉꯥꯏꯍꯥꯛ ꯂꯛꯅꯔꯝꯂꯒ ꯐꯃꯨꯡꯗ ꯎꯏꯔꯣꯟ ꯇꯧꯗꯨꯅ ꯍꯤꯞꯂꯤꯉꯩꯗꯅꯤ ꯈꯥꯕ ꯁꯝꯂꯛꯇꯨꯅ ꯃꯈꯧꯔꯤ ꯃꯦꯠꯂꯛꯄꯗꯨ ꯆꯥꯎꯊꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯃꯃꯤꯠ ꯃꯅꯥ ꯈꯪꯁꯤꯡ ꯃꯍꯥꯛ ꯏꯛ-ꯑꯥ ꯇꯧꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯐꯤꯗ꯭ꯔꯤꯟ ꯀꯥꯎꯏ ꯅꯥꯀꯜꯗꯒꯤ ꯀꯦꯊꯕꯤꯅ ꯃꯦꯠꯈꯥꯏꯌꯨ ꯈꯔ ꯀꯟꯅ ꯑꯁ ꯑꯗꯨꯒꯤ ꯈꯨꯃꯦꯠꯇꯨꯅꯒ ꯑꯣꯏꯔꯣꯏꯌꯦ ꯈꯔ ꯀꯟꯅ ꯃꯦꯠꯂꯣ ꯁꯤꯅꯕ ꯈꯨꯃꯦꯠꯇ ꯃꯦꯠꯂꯣꯕ ꯆꯥꯎꯊꯣꯏ ꯀꯦꯊꯕꯤꯗ ꯃꯄꯤ ꯇꯥꯅ ꯁꯥꯎꯅ ꯌꯦꯡꯉꯤ ꯀꯦꯊꯕꯤ ꯀꯔꯦꯝꯅꯅ ꯅꯪ ꯈꯜꯂꯤꯕꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯩꯔꯛꯏꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯁꯤꯅꯤꯅꯦ ꯍꯅꯨꯕ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤꯗꯣꯏꯕ ꯍꯥꯏꯕꯤꯒꯤ ꯇꯥꯖꯧ ꯑꯁꯦꯡꯕꯗꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯩꯔꯛꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯪꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝꯁꯤꯡꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯌꯥꯅꯕ ꯑꯩꯒꯤ ꯂꯣꯏꯅ ꯑꯣꯏꯍꯧꯅꯕ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯌꯥꯗꯨꯅ ꯅꯪꯉꯣꯟꯗ ꯂꯩꯔꯛꯂꯤꯕ ꯑꯁꯥꯎꯕꯅ ꯃꯤꯒꯤ ꯊꯧꯅꯥ ꯍꯥꯞꯄꯤ ꯍꯥꯏꯕꯗꯨ ꯃꯇꯥꯡꯁꯤꯗ ꯆꯥꯎꯊꯣꯏ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕꯅ ꯍꯦꯃꯟꯕꯅ ꯉꯝꯖꯕꯤ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯈꯥꯕ ꯃꯥꯕꯨ ꯃꯈꯨꯠꯇꯨꯅ ꯂꯥꯛꯇꯨꯅ ꯈꯪꯅꯤꯡ ꯏꯟꯊꯣꯛꯏ ꯈꯥꯕ ꯆꯥꯎꯊꯣꯏꯅ ꯏꯟꯊꯣꯔꯛꯄꯗꯨꯗ ꯐꯃꯥꯡꯗ ꯁꯜꯂꯒ ꯇꯥꯏ ꯆꯥꯎꯊꯣꯏ ꯐꯃꯨꯡꯗꯒꯤ ꯇꯍꯥ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯄ꯭ꯔꯞ ꯀꯅꯥꯕꯨꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯤꯀꯨꯞꯇꯨꯒꯤ ꯑꯣꯏꯅ ꯃꯊ꯭ꯋꯥꯏꯇꯕꯨ ꯀꯜꯂꯕꯗꯤ ꯈꯟ ꯃꯄꯥꯟꯗ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯏ ꯇꯟꯖꯥ ꯆꯥꯅ ꯈꯣꯃꯩꯁꯨ ꯂꯥꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯩ ꯈꯣꯃꯩ ꯎꯕꯗ ꯆꯥꯎꯊꯣꯏ ꯃꯅꯥꯛꯇ ꯇꯍꯥ ꯆꯦꯟꯁꯤꯜꯂꯤ ꯈꯣꯃꯩ ꯏꯉꯛ ꯉꯛꯅ ꯀꯩꯗꯧꯔꯤꯗꯣ ꯍꯨꯃꯥꯡ ꯉꯥꯛꯇ ꯀꯔꯤꯅꯣ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯂꯤꯕꯗꯨꯕꯣ ꯇꯨꯡꯗ ꯆꯥꯎꯊꯣꯏ ꯇꯥꯟꯅꯔꯛꯄ ꯑꯅꯤꯗꯨꯁꯨ ꯆꯞ ꯂꯦꯞꯇꯨꯅ ꯏꯄꯥ ꯄꯥꯈꯠꯅ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯈꯣꯃꯩꯗ ꯌꯦꯡꯗꯨꯅ ꯂꯩ ꯆꯥꯎꯊꯣꯏ ꯈꯥꯕꯗ ꯃꯈꯧꯔꯤ ꯃꯦꯠꯄꯒꯤ ꯈꯣꯟꯖꯦꯜ ꯁꯤꯔꯤ ꯏꯗꯣ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯈꯧꯔꯤꯁꯤ ꯃꯦꯠꯂꯒ ꯍꯥꯠꯈꯤꯒꯗꯧꯔꯤ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯈꯣꯃꯩ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯃꯥꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯂꯦ
ꯀꯩꯅꯣ ꯏꯇꯥꯎ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯨ ꯑꯁꯦꯡꯕꯗꯤ ꯑꯩꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤ ꯀꯦꯊꯕꯤ ꯑꯁꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯩꯉꯣꯟꯗ ꯂꯩꯔꯛꯄ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯩꯒꯤ ꯂꯟ ꯊꯨꯝꯁꯤꯡꯁꯤ ꯄꯥꯝꯕꯒꯤ ꯑꯩꯉꯣꯟꯗ ꯇꯥ ꯇꯧꯗꯨꯅ ꯂꯩꯔꯛꯄ ꯑꯣꯏꯔꯝꯃꯤ ꯀꯦꯊꯕꯤ ꯇꯍꯥꯅ ꯅꯠꯇꯦ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯅꯤ ꯃꯥꯅ ꯉꯥꯡꯂꯤꯕꯁꯤꯡꯁꯦ ꯊꯥꯖꯔꯨꯅꯨ ꯃꯆꯤꯟ ꯊꯤꯔꯤꯕꯅꯤ ꯑꯣꯏꯗꯕ ꯉꯥꯛꯇꯅꯤ ꯆꯥꯎꯊꯣꯏ ꯃꯥꯗꯤ ꯄꯥꯈꯠꯄ ꯍꯦꯟꯃꯟꯈꯤꯕꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯇꯥꯅꯕ ꯀꯣꯏꯂꯥꯎ ꯍꯦꯛ ꯂꯥꯎꯏ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗꯨꯗ ꯃꯔꯥꯜ ꯂꯩꯔꯨꯕ ꯀꯧꯕꯅꯤꯅ ꯀꯦꯊꯕꯤ ꯑꯃꯗꯤ ꯈꯥꯕ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯂꯥꯛꯂꯕꯗꯤ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯈꯟ ꯍꯧꯅꯗꯨꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯈꯤ ꯑꯗꯨꯝꯅ ꯆꯦꯟꯈꯤꯕꯗꯨꯗ ꯈꯣꯃꯩ ꯃꯥꯁꯨ ꯆꯥꯎꯊꯣꯏꯅ ꯍꯥꯏꯕꯗꯨꯃꯛ ꯆꯨꯝꯂꯝꯒꯅꯤ ꯈꯟ ꯀꯦꯊꯕꯤ ꯑꯃꯗꯤ ꯈꯥꯕꯕꯨ ꯇꯥꯟꯅꯩ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯔ ꯀꯥꯟꯅꯈꯤꯕꯅ ꯀꯗꯣꯝꯗ ꯆꯠꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯈꯣꯃꯩ ꯃꯆꯤꯟꯗ ꯆꯥꯛꯅ ꯁꯣꯠꯂꯤ ꯂꯥꯛꯆꯩꯗ ꯈꯤꯇꯅ ꯅꯥꯟꯊꯣꯛꯈꯤꯗ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏ ꯍꯧꯖꯤꯛꯇꯤ ꯆꯥꯎꯊꯣꯏ ꯃꯍꯥꯛ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯄꯣꯛꯄ ꯃꯆꯥꯕꯨ ꯃꯤꯔꯥꯏꯔꯨꯕ ꯃꯗꯨꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯨ ꯅꯥꯏꯇꯣꯝ ꯇꯥꯅ ꯂꯦꯟꯂꯤ ꯀꯦꯊꯕꯤ ꯃꯍꯥꯛꯇꯤ ꯃꯔꯥꯜ ꯑꯗꯨꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ ꯈꯥꯕꯒꯗꯨꯃꯛ ꯂꯣꯠꯈ꯭ꯔꯦ ꯃꯆꯥꯗꯨꯁꯨ ꯄꯨꯗꯕꯅ ꯍꯧꯖꯤꯛꯁꯨ ꯆꯥꯎꯊꯣꯏꯒ ꯂꯩꯔꯤ ꯃꯅꯤ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯄꯥꯒꯤ ꯄꯥꯎ ꯇꯥꯕꯗ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄ ꯉꯝꯗ ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯦꯜꯂꯛꯇꯨꯅ ꯅꯨꯡꯁꯥ ꯊꯤꯅ ꯍꯪꯖꯩ ꯕꯥꯕꯥ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯍꯧꯗꯕ꯭ꯔꯥ ꯑꯩ ꯂꯩꯔꯝꯂꯕꯗꯤ ꯃꯣꯏ ꯈꯪꯒꯗꯧꯕꯅꯤ ꯃꯆꯥꯅ ꯑꯗꯨꯝꯅ ꯂꯥꯛꯇꯨꯅ ꯍꯪꯂꯕꯗꯨꯗꯗꯤ ꯆꯥꯎꯊꯣꯏ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯀꯞꯊꯣꯔꯛꯂꯤ ꯃꯅꯤꯅ ꯕꯥꯕꯥ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯄꯥꯕꯒꯤꯗꯃꯛ ꯅꯆꯥ ꯑꯩ ꯂꯩꯔꯤꯕꯁꯤꯅꯤ ꯀꯞꯀꯅꯨ ꯍꯛꯆꯥꯡꯗꯨꯁꯨ ꯈꯔ ꯁꯣꯟꯖꯤꯟꯕ ꯃꯥꯜꯂꯦ ꯑꯗꯨꯝꯅ ꯀꯞꯂꯕꯗꯤ ꯌꯥꯔꯔꯣই ꯏꯄꯥꯒꯤ ꯃꯅꯤ ꯏꯄꯥ ꯂꯥꯜꯂꯦꯅꯦ ꯏꯄꯥ ꯂꯥꯜꯂꯦꯅꯦꯍꯦ ꯅꯪ ꯏꯄꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦꯁꯤ ꯄꯥꯕ ꯂꯥꯟꯕꯒꯤꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯂꯥꯜꯂꯕꯅꯤ ꯁꯥꯎꯅꯤꯡꯉꯤꯅꯤ ꯍꯥꯏꯗꯨꯅ ꯄꯥꯕꯕꯨ ꯌꯨꯝꯁꯤꯗ ꯅꯥꯏꯇꯣꯝꯗ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯂꯤꯕ ꯑꯩꯈꯣꯏꯅ ꯂꯥꯟꯕꯅꯤ ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯒꯤ ꯅꯤꯡꯗꯣꯟ ꯄꯣꯝꯗꯨꯅ ꯂꯩꯕ ꯍꯧꯅꯗꯦ ꯏꯃꯧꯗꯤ ꯌꯥꯎꯔꯛꯇꯕ꯭ꯔꯥ ꯏꯃꯧꯅꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯔꯧꯔꯝꯒꯅꯤ ꯑꯩ ꯈꯪꯏ ꯍꯧꯖꯤꯛꯀꯤꯗꯤ ꯌꯥꯎꯔꯛꯇꯦ ꯑꯥꯗꯁꯨ ꯂꯧ ꯌꯩꯕꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯃꯥꯅ ꯇꯧꯍꯧꯔꯤ ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯀꯅꯤ ꯄꯥꯕ ꯃꯊꯟꯇ ꯂꯩꯕꯗꯨꯗ ꯑꯩ ꯍꯥꯟꯅ ꯆꯦꯜꯂꯛꯂꯕꯅꯤ ꯑꯗꯨ ꯄꯥꯕ ꯑꯉꯥꯡꯗꯤ ꯄꯨꯈꯤꯗꯕ꯭ꯔꯥ ꯄꯨꯈꯤꯗꯦ ꯍꯧꯖꯤꯛꯇ ꯑꯩꯅ ꯁꯨꯝꯂꯝꯕꯗ ꯉꯥꯏꯔꯤꯕꯅꯤ ꯏꯄꯥꯒꯤ ꯃꯅꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯔꯥꯜ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯉꯥꯡꯁꯤ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯖꯔꯁꯅꯨ ꯂꯩꯁꯅꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯁꯨꯝ ꯇꯧꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯖꯗ꯭ꯔꯕ ꯃꯅꯤ ꯑꯃꯗꯤ ꯑꯌꯤꯡꯕꯤꯅ ꯄꯤꯛꯂꯤꯕ ꯊꯣꯏꯕꯕꯨ ꯃꯆꯥ ꯁꯛꯅ ꯅꯨꯡꯁꯤꯅ ꯌꯣꯛꯄꯤꯔꯝꯃꯤ ꯐꯠꯇꯕ ꯃꯤꯗꯤ ꯄꯣꯂꯣꯏꯗ ꯂꯥꯏꯅ ꯐꯕ ꯄꯣꯂꯣꯏ ꯇꯝꯗꯦ ꯍꯥꯏꯕꯗꯨꯅꯤ ꯀꯦꯊꯕꯤ ꯑꯃꯗꯤ ꯈꯥꯕ ꯃꯤꯒꯤ ꯃꯌꯨꯝꯗ ꯁꯩꯗꯥꯡꯗꯨꯅ ꯋꯥꯅ ꯃꯄꯨꯟꯁꯤ ꯂꯦꯜꯂꯤ ꯃꯔꯛꯁꯤꯗ ꯀꯦꯊꯕꯤ ꯃꯆꯥ ꯀꯥꯏꯅ ꯃꯩꯆꯥꯛꯅ ꯃꯍꯥꯛ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯈꯥꯕꯅꯁꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯔꯝꯗꯦ ꯄꯨꯝꯅꯃꯛ ꯑꯩꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯗꯨꯅꯅꯤ ꯑꯩꯅ ꯐꯠꯇꯕꯤ ꯑꯣꯏꯔꯨꯕꯗꯨꯅ ꯏꯆꯥ ꯀꯥꯏꯅꯕꯅꯤ ꯏꯃꯥꯒꯤ ꯊꯣꯏꯕ ꯅꯃꯥ ꯑꯩꯅ ꯐꯠꯇꯕꯤ ꯑꯣꯏꯔꯨꯕꯅ ꯏꯆꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯐꯪꯗ꯭ꯔꯦ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯏꯃꯥꯅ ꯎꯖꯕ ꯐꯪꯗ꯭ꯔꯦ ꯅꯪꯕꯨ ꯏꯃꯥꯅ ꯂꯥꯎꯂꯣꯛꯇꯦ ꯍꯥꯏꯗꯅ ꯅꯃꯥ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯄꯥꯞ ꯆꯦꯜꯂꯕꯤ ꯅꯃꯥ ꯑꯩꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯆꯥꯒꯤ ꯃꯐꯝꯗꯒꯤ ꯂꯥꯞꯅ ꯂꯩꯔꯒꯦ ꯑꯁꯤꯅ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯐꯕ ꯑꯣꯏꯔꯅꯤ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯏꯃꯥ ꯏꯆꯥ ꯑꯃꯨꯛ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯐꯪꯕ ꯑꯣꯏꯁꯤꯀꯣ ꯏꯃꯥꯒꯤ ꯊꯣꯏꯕ ꯃꯆꯥꯒꯤ ꯇꯨꯡꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯈꯜꯂꯒ ꯀꯦꯊꯕꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯃꯁꯥꯒꯤ ꯃꯥꯡꯗ ꯂꯦꯞꯈꯤꯗ꯭ꯔꯤ ꯃꯤꯔꯣꯠ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯈꯥꯕꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯃꯔꯛꯇ ꯃꯄꯨꯟꯁꯤꯗꯨ ꯋꯥꯅ ꯁꯤꯕ ꯉꯥꯏꯗꯨꯅ ꯂꯦꯟꯈꯤꯔꯝꯃꯤ